ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯂꯥꯏꯚ ꯐꯦꯁꯕꯨꯛꯇ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯆꯤꯡꯎ ꯂꯩꯆꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯑꯦꯗꯃꯤꯟ ꯑꯣꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯀꯤ ꯕꯔꯊꯗꯦ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯝ ꯈꯔ ꯌꯥꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯃꯔꯝꯁꯤꯃ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯁꯤꯖꯟꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯃꯗ ꯊꯥꯕꯜ ꯁꯤꯟꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯤꯕꯣꯔꯗꯇ ꯑꯁꯣꯛꯄ ꯑꯀꯥꯏꯕ ꯌꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯕꯣꯔꯗꯁꯦ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯜ ꯀꯌా ꯑꯃ ꯆꯪꯈꯤꯕ ꯂꯣꯏꯅꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯈꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯁꯦꯝꯕ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯐꯥꯎꯕꯗ ꯃꯤꯔꯝꯗ ꯊꯥꯔꯒ ꯁꯦꯝꯂꯒ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯃꯈꯨꯠꯇ ꯌꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯥꯎꯗꯝ ꯑꯁꯤ ꯇꯝꯁꯤꯒꯦ ꯑꯗꯨꯒ ꯅꯧꯅ ꯑꯃꯨꯛ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯑꯦꯕ꯭ꯔꯤ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯖꯔꯝꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯁꯤꯡꯖꯃꯩ 360 ꯒꯤꯗꯤ ꯑꯦꯗꯃꯤꯟ ꯑꯣꯏꯖꯔꯤꯕ ꯑꯩꯍꯥꯛꯀꯤꯁꯨ ꯕꯔꯊꯗꯦꯁꯤꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯑꯃꯨꯛꯇꯪ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯗꯤ ꯑꯃꯨꯛꯇꯪ ꯁꯥꯐꯣꯡꯃꯤꯟꯅꯁꯤ ꯃꯇꯝ ꯆꯪꯉꯁꯨ ꯆꯪꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤꯁꯨ ꯂꯥꯏꯚ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯊꯥꯕꯒꯤ ꯑꯍꯥꯟꯕ ꯃꯔꯝ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯁꯤꯡꯖꯃꯩ 360 ꯒꯁꯨ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯑꯣꯏ ꯊꯪꯕꯗ ꯑꯩꯈꯣꯏ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯗꯌꯥꯅꯟꯗ ꯂꯩꯁꯥꯡꯊꯦꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤꯁꯨ ꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯔꯣꯜ ꯂꯧꯕꯤꯔꯒ ꯃꯌꯥꯝꯒꯤꯁꯨ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯐꯤꯜꯝ ꯑꯁꯤꯒꯤ ꯁꯤꯖꯟ 3 ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯃꯁꯤꯒꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯩ ꯂꯩꯅꯅ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯁꯦꯔꯤꯁ 3 ꯁꯤꯁꯨ ꯁꯤꯡꯖꯃꯩ 360 ꯒ ꯂꯣꯏꯅꯖꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯗꯌꯥꯅꯟꯗꯁꯨ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯑꯦꯗꯃꯤꯟꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯩ ꯁꯛꯄꯤꯌꯣꯅ ꯑꯁꯦꯡꯕꯗꯤ ꯏꯟꯚꯥꯏꯠ ꯇꯧꯕꯗꯤ ꯅꯠꯇꯦ ꯉꯁꯤꯁꯦ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯉꯁꯤ ꯍꯔꯥꯎ ꯂꯥꯛꯄꯤꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯌꯥꯝ ꯅꯛꯅꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯤꯕ ꯑꯦꯗꯤꯇꯔ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯟꯖꯔꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯁꯟꯖꯤꯠ ꯍꯥꯏꯔꯒ ꯈꯪꯅꯕꯤꯕ ꯁꯟꯖꯤꯠ ꯍꯩ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯑꯦꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯒꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯏꯆꯝ ꯆꯝꯕ ꯏꯟꯚꯤꯇꯦꯁꯟ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯌꯨꯝꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯂꯥꯏꯚ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀ ꯇꯥꯟꯅꯖꯔꯨꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯍꯦꯛ ꯇꯥꯟꯅꯖꯔꯨꯕꯗ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯁꯩꯁꯛꯄꯁꯤꯡ ꯁꯤꯡꯖꯃꯩ 360 ꯒꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯖꯩ ꯑꯌꯥꯝꯕꯅ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯒꯨꯗ ꯔꯤꯂꯦꯁꯟ ꯂꯩꯔꯒ ꯑꯗꯨꯃꯛ ꯂꯣꯏꯅꯖꯩ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒ ꯂꯣꯏꯅꯅ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯗꯤ ꯁꯤꯡꯒꯔ ꯑꯃ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯁꯤꯡꯒꯔ ꯑꯃꯁꯨ ꯍꯥꯞꯁꯤ ꯀꯅꯥ ꯍꯥꯞꯁꯤꯒꯦꯅ ꯈꯟꯖꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯁꯤꯡꯒꯔ ꯂꯤꯁꯁꯦ ꯁꯨꯝ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯖꯔꯤꯕ ꯁꯤꯡꯒꯔꯁꯤꯡꯁꯤꯗꯤ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯌꯥꯝꯕꯅ ꯌꯥꯎꯈꯤꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯍꯨꯏꯗ꯭ꯔꯣꯝ ꯃꯌꯥꯝꯅ ꯍꯨꯏꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯤꯔꯤꯕ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯅꯥꯎꯕꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯅꯥꯎꯕꯣꯏ ꯀꯧꯕ ꯁꯩꯁꯛꯄꯁꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯑꯣꯏꯇꯥꯔꯁꯨ ꯑꯐꯥꯎꯕ ꯁꯩꯁꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯥꯎꯕꯣꯏ ꯍꯥꯏꯔꯤꯕ ꯁꯩꯁꯛꯄꯁꯤꯃꯗꯤ ꯃꯃꯤꯡꯁꯤꯃꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯑꯗꯨꯒ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360 ꯒꯤꯁꯨ ꯃꯊꯦꯜ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯁꯤꯅ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡ ꯑꯁꯤ ꯏꯌꯥꯝꯕꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜ ꯋꯤꯠ ꯁꯤꯡꯖꯃꯩ 360 ꯂꯣꯏꯅꯅ ꯉꯁꯤ ꯁ꯭ꯇꯦꯖ ꯃꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯕꯨꯁꯨ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯂꯥꯏꯚ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤ ꯂꯥꯏꯚꯁꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤꯗꯤ ꯑꯗꯨꯝ ꯌꯦꯠ ꯍꯥꯏꯗꯤ ꯔꯥꯏꯠ ꯍꯦꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯈꯟꯕꯤꯕ ꯌꯥꯔꯦ ꯑꯩꯒꯤ ꯏꯆꯜ ꯑꯩꯈꯣꯏ ꯔꯦꯁꯃꯥ ꯌꯦꯡꯈꯣꯡ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ
ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯇꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯩꯈꯣꯏ ꯏꯆꯜ ꯔꯦꯁꯃꯥꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯤ ꯑꯩꯈꯣꯏ ꯒꯨꯔꯨ ꯑꯣꯏꯖꯔꯤꯕ ꯔꯕꯤ ꯁꯪꯀꯔ ꯏꯌꯥꯝꯕꯒꯤꯁꯨ ꯑꯩꯈꯣꯏ ꯀꯀꯥꯁꯤꯒꯤꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯧꯒꯜ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯆꯜ ꯔꯦꯁꯃꯥꯕꯨꯁꯨ ꯉꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯂꯥꯏꯕ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯋꯤꯁ ꯃꯌꯥꯝ ꯄꯤꯕꯤꯔꯛꯏ ꯑꯗꯣ ꯋꯤꯁ ꯃꯌꯥꯝꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯋꯤꯁꯁꯦ ꯑꯩꯗꯤ ꯁ꯭ꯇꯦꯇꯁꯇꯐꯥꯎ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯤꯕ ꯉꯝꯗꯗꯅ ꯃꯦꯁꯦꯖꯁꯦ ꯊꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯈꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯔꯤꯄ꯭ꯂꯥꯏ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯏ ꯔꯤꯄ꯭ꯂꯥꯏꯕꯨꯗꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯍꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯊꯥꯔꯛꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯇꯁ ꯎꯕꯗꯒꯤ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯁꯤꯃꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯀꯛꯆꯈ꯭ꯔꯦ ꯃꯌꯥꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯗꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯉꯁꯥꯏ ꯄꯣꯛ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯧꯒꯜ ꯈꯔ ꯇꯧꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯋꯤꯁ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤꯕ ꯊꯋꯥꯏ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯍꯥꯞꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯦꯗꯃꯤꯟ ꯑꯣꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯦꯟꯅ ꯊꯥꯒꯠꯆꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯣꯐꯤꯁꯇ ꯑꯩꯕు ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯖꯕ ꯇꯤꯟꯅꯖꯕ ꯃꯌꯥꯝꯅ ꯁꯤꯡꯖꯃꯩ 360ꯅ ꯍꯥꯏꯗꯤ ꯀꯦꯛ ꯑꯃ ꯊꯤꯟꯕꯤꯔꯛꯎ ꯀꯥꯏ ꯍꯥꯏꯕꯤꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏ ꯐꯗꯕ ꯊꯧꯗꯥꯡꯅꯤ ꯈꯟꯕꯤꯔꯒ ꯀꯦꯛ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄꯗꯒꯤ ꯉꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯀꯦꯛꯃꯛ ꯂꯩꯕꯗꯤ ꯆꯦꯟꯖꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯦꯛ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯅ ꯏꯁꯥꯃꯛꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯕꯤꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯕ ꯉꯝꯖꯔꯣ ꯍꯥꯏꯅ ꯋꯤꯁ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯅ ꯃꯃꯥꯡ ꯊꯥꯖꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯗ ꯍꯥꯏꯇꯥꯔꯦ ꯏꯍꯥꯟ ꯍꯥꯟꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯉꯁꯤ ꯂꯥꯏꯚꯁꯤ ꯊꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯦꯛꯅꯤꯀꯦꯜꯂꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯗꯨꯁꯨ ꯏꯌꯥꯝꯕꯅ ꯉꯥꯛꯄꯤꯒꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯣꯊꯥꯕ ꯌꯥꯕ ꯇꯥꯏꯃꯤꯡꯁꯤꯗ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯗꯌꯥꯅꯟꯗ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯏꯆꯜ ꯔꯦꯁꯃꯥ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯁꯤ ꯒꯣꯜꯗꯟ ꯑꯋꯥꯔꯅꯤ ꯍꯥꯏꯅ ꯂꯧꯃꯤꯟꯅꯁꯤ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯔꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯏꯅꯥꯎꯄꯥꯒꯤ ꯕꯥꯔꯗꯦꯁꯨ ꯂꯥꯛꯄꯤꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤꯁꯤ ꯑꯩꯒꯤ ꯁꯤꯡꯖꯃꯩ 360 ꯒꯤ ꯃꯦꯟ ꯑꯦꯗꯃꯤꯟ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯑꯖꯤꯠ ꯃꯥꯏ ꯏꯄꯣꯛꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯏꯅꯥꯎꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯩ ꯏꯄꯣꯛꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯆꯤꯡꯒꯣꯜ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯔꯕꯤ ꯁꯪꯀꯔꯒꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯒꯤꯁꯨ ꯃꯥꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝ ꯑꯣꯏꯅ ꯑꯩ ꯋꯤꯁ ꯇꯧꯖꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯗꯌꯥꯅꯟꯗꯗꯒꯤ ꯋꯥꯐꯝ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯅꯕ ꯊꯧꯔꯝꯁꯤꯒꯤ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯋꯥꯐꯝ ꯑꯃꯅꯤꯗ ꯐꯣꯡꯗꯣꯛꯄꯤꯅꯕ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯇꯥꯎꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯋꯤꯁꯃꯛꯇꯤ ꯊꯧꯖꯗꯕꯅꯤ ꯑꯗꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯍꯦꯄꯤ ꯕꯥꯔꯗꯦꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯌꯥꯝ ꯆꯤꯟꯕ ꯇꯥꯏꯃꯤꯡꯅꯦ ꯃꯥꯒꯤꯗꯤ ꯐꯤꯜꯝꯁꯦ ꯐꯣꯡꯉꯒ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕ ꯇꯥꯡꯀꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯏꯇꯥꯎꯁꯤꯅꯁꯨ ꯋꯤꯁꯀ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯃꯁꯤꯗꯤ ꯌꯦꯡꯊꯣꯛꯑꯒꯦꯅ ꯑꯩꯅ ꯏꯟꯚꯥꯏꯠꯁꯦ ꯗꯛ ꯇꯧꯁꯟꯕꯅꯦ ꯏꯇꯥꯎ ꯂꯥꯛꯀꯦꯔ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯁꯤ ꯁꯤꯅꯦ ꯑꯗ ꯂꯥꯛꯀꯦ ꯁꯤꯅꯦꯀꯣ ꯑꯗꯣ ꯃꯥ ꯍꯔꯥꯎ ꯏꯇꯥꯎ ꯁꯟꯖꯤꯠꯀ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯕꯥꯔꯗꯦꯁꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯇꯁꯇ ꯎꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯃꯥꯒꯤ ꯕꯥꯔꯗꯦꯅꯤꯅꯦ ꯉꯁꯤꯁꯦ ꯑꯩ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯂꯅꯤ ꯍꯣꯏ ꯑꯣꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯒ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯅꯪꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯌꯥꯏꯐꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩ ꯃꯉꯣꯟꯗ ꯋꯤꯁ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯥꯅꯦ ꯁꯤꯡꯖꯃꯩ 360ꯅ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯒꯗꯣꯔꯤꯕꯅꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕ ꯄꯨꯟꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯕ ꯄꯨꯟꯅꯃꯛ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ
ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯔꯨꯞꯄꯨꯁꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗ ꯃꯥꯏꯛ ꯑꯝꯇꯪ ꯍꯧꯗꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯗꯌꯥꯅꯟꯗ ꯃꯔꯨꯞꯁꯦ ꯏꯁꯩ ꯁꯛꯁꯤ ꯍꯥꯏꯅ ꯀꯧꯖꯕꯗꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯍꯣꯏ ꯅꯥꯎꯕꯣꯏꯕꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯌꯨꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯕꯨꯗꯤ ꯂꯩ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯩ ꯂꯩꯅꯅ ꯈꯤꯇꯪ ꯏꯁꯥꯗ ꯐꯥꯎꯕꯤꯕ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯑꯁꯦꯡꯕꯗꯤ ꯊꯥ ꯄꯨꯟꯅ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 14ꯗ ꯍꯥꯏꯗꯤ ꯑꯩ ꯈꯨꯠꯂꯥꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯣꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯂꯥꯏꯞ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯅꯌꯥꯟꯗ ꯑꯗꯒꯤ ꯏꯌꯥꯝꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕꯤꯔꯕ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯃꯤꯡ ꯄꯟꯖꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯇꯁꯦꯡꯕꯒꯤꯗꯤ ꯌꯥꯝꯅꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯒꯅꯤ ꯍꯥꯏꯁꯦ ꯀꯔꯤꯝꯇ ꯊꯥꯖꯗꯕ ꯑꯗꯒꯤ ꯏꯁꯥꯗ ꯀꯔꯤꯝꯇ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯍꯥꯏꯗꯤ ꯃꯣꯃꯦꯟ ꯑꯃꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦꯗ ꯑꯩ ꯏꯅꯥꯎ ꯁꯤꯡꯖꯃꯩ 360ꯒꯤ ꯕꯦꯟ ꯃꯥꯏ ꯃꯃꯤꯡ ꯄꯟꯕ ꯌꯥꯝ ꯁꯥꯎꯕꯅꯦ ꯃꯤꯡ ꯄꯟꯖꯔꯔꯣꯏ ꯄꯟꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯖꯤꯠꯅꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯤꯡ ꯁꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯈꯤꯕꯗꯣ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩꯅꯣꯝ ꯆꯠꯈꯤꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦꯗ ꯃꯥꯒ ꯑꯩꯒꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯕꯥꯅꯤ ꯊꯦꯡꯅꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯗꯥꯅꯥꯎꯕꯣꯏꯁꯨ ꯉꯁꯤ ꯑꯌꯨꯛꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅꯩꯁꯦ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅꯥꯎꯕꯣꯏꯗ ꯁꯨꯃꯥꯏꯅ ꯉꯁꯤ ꯈꯨꯗꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛꯀꯗꯧ ꯅꯠꯇꯦ ꯑꯗꯩ ꯑꯩ ꯏꯅꯥꯎꯗꯌꯥꯟꯗ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯥꯛꯀꯗꯧ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯀꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯁꯤꯅ ꯑꯥꯔꯇꯤꯁ ꯃꯁꯦꯟꯒꯤ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩ ꯏꯅꯥꯎꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯑꯃ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯤꯁꯨ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯁꯤꯃꯒ ꯑꯩꯒ ꯀꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯍꯥꯏꯗꯤ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯒ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯏꯅꯥꯎꯁꯤꯅ ꯃꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯀꯥꯟꯗ ꯁꯦꯝꯒꯠꯆꯔꯒ ꯂꯥꯏꯐꯁꯦ ꯈꯔ ꯇꯧꯔꯒ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯐ ꯈꯔꯒ ꯇꯧꯖꯔꯝꯕꯗꯨ ꯈꯨꯠꯂꯥꯏꯁꯦ ꯁꯣꯛꯈꯤꯕꯗꯒꯤ ꯂꯥꯏꯐ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯄꯁꯨ ꯑꯃꯨꯛ ꯏꯀꯥꯏꯔꯕ ꯇꯠꯂꯨꯔꯕꯅꯤꯅ ꯁꯥꯡꯅ ꯀꯨꯏꯅ ꯇꯠꯂꯨꯔꯕꯅꯤꯅ ꯑꯗꯒꯤ ꯀꯃꯥꯏꯅ ꯃꯌꯥꯝꯒ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯎꯔꯦ ꯂꯥꯏꯐꯁꯦ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯟꯖꯥ ꯑꯃ ꯊꯤꯕꯗ ꯃꯥꯏ ꯉꯁꯤ ꯕꯥꯔꯗꯦ ꯇꯧꯕꯁꯦ ꯇꯁꯦꯡꯕꯗꯤ ꯃꯁꯥꯅꯗꯤ ꯌꯥꯖꯗꯕꯅꯦ ꯃꯁꯥꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯒꯠꯂꯛꯄꯒꯤ ꯃꯥ ꯄꯥꯝꯖꯗꯕꯅꯤ ꯆꯍꯤ 40 ꯅꯛꯁꯜꯂꯛꯏꯅꯤ ꯁꯦꯡ ꯁꯦꯡꯅ ꯏꯆꯟꯅꯨꯄꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯏꯅꯥꯎ ꯁꯤꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅꯕꯤ ꯏꯆꯟꯅꯨꯄꯤꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯕꯥꯔꯗꯦꯁꯦ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕꯒꯤꯗꯤ ꯏꯌꯥꯝꯕ ꯑꯩꯅ ꯂꯩꯊꯣꯛꯆꯔꯕꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯕꯥꯔꯗꯦꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯣ ꯐꯖꯅ ꯍꯥꯎꯅ ꯁꯧꯒ꯭ꯔꯤꯁꯨ ꯍꯥꯎꯅ ꯊꯣꯡꯕ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯈꯪꯖꯩ ꯑꯗꯨꯒ ꯑꯂꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯣꯔꯤꯗꯣ ꯕꯣꯔꯤꯒ ꯀꯥꯡꯉꯧ ꯐꯖꯅ ꯅꯥꯟꯅ ꯉꯧꯊꯔꯣ ꯑꯗꯩꯗ ꯑꯩꯈꯣꯏ ꯑꯦꯗꯃꯤꯟ ꯁꯤꯡꯖꯃꯩ 360 ꯑꯦꯗꯃꯤꯟꯒꯤ ꯕꯥꯔꯗꯦꯗꯣ ꯁꯧꯒ꯭ꯔꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯃꯤꯟꯅꯒꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗꯤ ꯑꯩ ꯉꯝꯅꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯗꯩ ꯃꯣꯏ ꯅꯝꯗꯅ ꯁꯤꯖꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯟꯅꯨꯄꯤꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯖꯩꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯇ ꯑꯩꯉꯣꯟꯗ ꯌꯧꯔꯛꯄꯅꯤ ꯈꯨꯠꯂꯥꯏꯁꯦ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯇ ꯑꯩ ꯈꯨꯠꯇ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩ ꯈꯨꯠꯇ ꯌꯧꯔꯛꯑ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤꯗꯤ ꯁꯤꯅ ꯊꯋꯥꯏ ꯑꯣꯏꯔꯒ ꯂꯩꯖꯔꯛꯄꯅꯤꯅ ꯈꯨꯠꯂꯥꯏꯁꯤꯒ ꯑꯩꯒ ꯄꯨꯜꯂꯀꯥꯟꯗ ꯀꯩꯗꯧꯒꯗꯒꯦꯅ ꯑꯩꯉꯣꯟꯗ ꯀꯣꯛꯁꯤ ꯊꯣꯛꯇꯕ ꯌꯥꯝꯕꯗꯣ ꯈꯨꯠꯂꯥꯏꯁꯦ ꯀꯌꯥꯝ ꯃꯇꯤꯛ ꯁꯣꯛꯈꯤ ꯑꯗꯣ ꯁ꯭ꯄꯤꯀꯔꯅ ꯅꯟꯊꯔꯛꯄꯗꯒꯤ ꯀꯥꯏꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯃꯥꯔꯒ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯄꯤꯒꯦꯔꯥ ꯀꯔꯥꯏ ꯃꯄꯥꯗꯅꯣ ꯀꯥꯏꯈꯤꯕ ꯖꯒꯥ ꯑꯗꯨꯒ ꯆꯠꯈꯤꯕꯗꯨꯅ ꯀꯔꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯗꯤ ꯇꯧꯖꯔꯝꯕ ꯌꯥꯕꯅꯦ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯟꯖꯥ ꯆꯥꯕꯗ ꯁꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯀꯥꯏꯈꯤꯕꯗꯨꯃꯛꯇꯤ ꯑꯩꯅ ꯎꯠꯁꯨ ꯎꯠꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯀꯅꯥꯒꯨꯝꯕꯅ ꯇꯁꯦꯡꯅ ꯀꯌꯥꯝ ꯀꯥꯏꯈꯤꯒꯦ ꯍꯥꯏꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯐꯣꯇꯣ ꯎꯠꯆꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯗꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯍꯤꯡꯉꯕ ꯍꯥꯏꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯕ ꯑꯃꯗꯧꯅ ꯑꯩ ꯈꯨꯠꯇ ꯌꯧꯔꯛꯑꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯅꯦ ꯀꯥꯏꯁꯦ ꯀꯦꯃꯦꯔꯥꯁꯨ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯄꯥꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯊꯣꯛꯆꯔꯛꯀꯦ ꯌꯥꯏ ꯌꯥꯏ ꯁꯨꯃꯥꯏꯅꯅꯦ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯁꯤꯒꯤ ナカン ꯁꯥꯏꯠꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯥꯏ ꯁꯤꯁꯦ ꯍꯥꯏꯗꯤ ꯅꯧꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯁꯦꯝꯃꯤꯅꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯥꯏꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯈꯣꯡꯉꯤꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯟꯁꯤꯗꯦꯟꯅꯦ ꯇꯁꯦꯡꯕꯗꯤ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯇꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏ 15
इंच की स्पीकर अनी हानब से सुमाय मरी मरी से टेबल मथक हाइदि स्टैंड जुलाई तब नुमितो थाबल से अक्ता फांगजन्नबगे स्टैंड द खिनले टेबल लम द खिनब द वॉलंटियर मसेन जे खतनरक हाइतारे सिगे तंजा से लौजरगा आई नाव पंजगे नुमिसिदा चटमिनै से आई तोंगाव बिरगे आई गा याम नक्ना लोइना जबै नाव इरेंगबम सुरस मा गाइगा चटमिनबनी माना कईगुंबा नुमिसिदा हाइदि अखोगी सुम अखोय हजिकान आंगांग जिं निसा पसा चानैदनको माना कईगुंबा निसा पसा चाबा आंगांग मोयम तारदि हाइबे स्पीकर से आई कोकतनेबा थोमदुइसे लोखमदा डायरेक्ट सेथरक डायरेक्ट लोखमदा सी लवाई चंगसाइबा साइ डायरेक्ट थोमदुइ स्पीकर से आइना सुमाइना खोंगिङैसिदा स्पीकर सिना ताराइसे सिदनेबा गिटार खोंगिबा आंगांग से हजिकी आई नाव सुरसिना सुमाइ इंथोखरगा आई से माना ngakna honarapusida ai se mana ngakpa ngamtabde keyboard se loin thongibane yambagi kokta karima palam tagadi ngasi mayamgi thawal tawdana singmei sigi birthday ga sumai thawal tawminaba phangba se phangamdaba su yari poni sembiba mapuna chanbi bani haina lo yari haidi hingaga so phiba mani chara moro ai khanbada haidi speaker se am lumba khoi gi sumai double to haitare chauna longkhala lei speaker ne hoi इनाउ से आइगा समाइ फमिने मासे याम मतम हाइदे चटमिनब से आइगा चलासु मासे आइगिन सोमना कन नत्र सोमना कन दुम फंगनबा आंगांने अदो मा मक याम बगी सु हाइतारे आई थवाइ हिंगौबने हेन आइद माइ थमजगे स्पीकर से तुरक पसिदा आइना सुमाइना खेलिबा कीबोर्ड से पाइथोगा आई खुतगी प्रा मासे पाइरा चक्रे खुलाइ से काय ता खमो से आइदि खंगरे अदो इनाउ सिना कीबोर्ड सुमाइ काय हाइबे थाबल से लुशले kai kai karu di pan mati tumon nungai tre hoi adugi haugiba mayamduna ngasagi laibakta tammu haina thuubana haitare iyambagi punsi su dum ngallingai de hauna danau boy iyambara bisankar gi live se aiga hek loina jarak padai mai wari se nungai ba ta de haitare awaba laibak thiba khudung chadaba aduga sel leitaba ising sengna aduga khoi tawningba khoiningba thungdaba haidi pendabana pek thanba iyambagi punsi si kasai khulai sigi mata mating lojaraga khara khara mi manaba ngamna honrak matamda khulai simasu amuk kasai gi laibakta kasai gi thu haina tamubana kai ba haiba si tasengna yambagi punsi dadi tasengna yam chawba challenge amni haitare tawdabu challenge mayam thengna ta ga sunga sidi singamai 360 gi live ta duga chingule chal gi koi gi facebook gi platform da koi mayam punna amuk hanna laibak ki mayam gi koi gi mamang da thokpa ngamjari basi koi sembiba mapuna chanbi mamba su yauri haina khalliko yambra bisankar se matam sangna khalangani haina khale ai khulai sidang hingagadi ai punamak thado oni kain khanjaba su yaurangani haina khale yambra bisankar khulai je hingakpa matam da isada kari fauri ha sigi matang ira ai haidi mingonda chai budi nanta ba haitare sum wakhalda phawba kai gum khara sum share tawba kesu kai de kan khanje ko kumai tawgeda khulai se haidi khulai se kai re hai ba mafam sida incident se thoka da khulai se mathak ka ole da aina hujik se si khulai se gi ai kutna lai thamjari ba mafam se sigi makha thang masarok se hujik su still dak tari ko sigi dak tai se anga jina sem jen hai ba aina semhan re ba haidi si je ai ngon da memory ena khanjare ba hoi dak pham amagum dak pham ma ai thamjabane na khal ado mathak tagi yeng matam da di mayam na sudum uraroi khangaroi keyboard se sumaina makha haidi makha olak matam da di sumain taru bore haidi khangdui ne ba ado mathak ta yeng matam da mami bawba haidi dak phawa kem ayamana khangdre kai khangda do sigi somna kan side se sigi aina hoje khutna thamjai ba side se si kaim chatre ba aduga khongba makhon thoktre hol ki singse makhol amuk chatre ba sei sida kedogeda haidi aina akhang hai kai haitare koi dagi di chahi kun kontra hai na keyboard khongbi ra ba oja guru khara da keyboard se kamai tau sike sumai problem che lei ri hai na consult tau jare haidi numisigi date 14 da khulai se kai re 15 gi nonga lakpa sida haitare aidi ahing sunum tum dre ba ahing tum da dagi date 15 gi nonga lakpa sida oja guru me apse call tau jara kana khulai se mapana thaba na ta dangi do manipur di semal nu hai re ba haidi swaida semada risk lay droba sida kedogeda yam nungsi se haidi laikai sina so hojiki ai kulai soiba laikai sina so taseng bagi di laktara sang su kun sang su manga sang su amat sang su lising kai sang su koin sem ne na moi se risk di logje ba haidi yambai kulai se hinganni haibane ba hadi ai ngonda ado yambada atopa han bampi ge hasu kaisu haraudaba ai sigi kulai se oki mating maru ojaba yambagi punsi adugi problem se kamai tawgeda si kulai se hojikse yama company na discontinue tawre ba han balai ge su phangdre han balai ge su phangdre ba kai go makoin han balai ge hai ta ga di
ꯍꯥꯏꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧ ꯇꯥꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯗꯣ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯗ ꯁꯤꯁꯦ ꯑꯩ ꯂꯥꯏꯐꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯤꯒꯤ ꯃꯣꯗꯦꯜꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯤꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀோ PSRS 970ꯅꯦꯕ ꯁꯤ ꯈꯨꯠꯂꯥꯏꯁꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁ꯭ꯇꯤꯜ ꯂꯩꯔꯒꯗꯤ ꯂꯧꯃꯤꯟꯅꯁꯦ ꯀꯅꯥꯒꯨꯝꯕ ꯁꯨꯝ ꯄꯥꯝꯕꯁꯨ ꯂꯩꯔꯤꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯀꯩꯅꯣꯒ ꯈꯨꯠꯂꯥꯏꯁꯤ ꯑꯗꯨꯝ ꯁꯣꯛꯎꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯩꯗꯧꯒꯦꯗ ꯈꯨꯠꯂꯥꯏꯁꯦ ꯑꯍꯟꯕ ꯂꯩꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯇ ꯆꯪꯈ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨꯗꯤ ꯀꯩꯗꯧꯒꯗꯒꯦꯅ ꯊꯤꯕꯗ ꯈꯨꯠꯂꯥꯏꯁꯦ ꯍꯤꯡꯗꯤ ꯍꯤꯡꯒꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯕꯦꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯗꯅ ꯍꯤꯡꯗꯤ ꯍꯤꯡꯒꯅꯤ ꯇꯧꯕꯇꯕꯨ ꯑꯍꯜꯕ ꯑꯃꯒꯤ ꯃꯃꯜꯗꯤ ꯆꯪꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯈꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦꯗ ꯃꯥꯏ ꯈꯨꯠꯂꯥꯏꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯦꯀꯥꯅꯤꯛꯁ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜ ꯃꯦꯀꯥꯅꯤꯛꯁ ꯁꯦꯡꯅꯗꯤ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯦꯀꯥꯅꯤꯛꯁ ꯅꯠꯇꯦ ꯑꯗꯨ ꯂꯣꯀꯦꯜ ꯃꯦꯀꯥꯅꯤꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯊꯥꯡꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯊꯥꯡ ꯄꯥꯏꯅꯔꯒ ꯌꯥꯅꯒꯗꯧꯕ ꯇꯥꯟꯖꯥ ꯂꯩꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯡ ꯍꯥꯏꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯃꯤꯡ ꯑꯃ ꯄꯟꯈꯤꯕꯗꯣ ꯂꯝ ꯅꯠꯇꯦ ꯊꯥꯡ ꯍꯥꯏꯒꯗꯕ ꯊꯥꯡ ꯃꯌꯥꯝ ꯄꯥꯏꯅꯔꯒ ꯌꯥꯅꯔꯛꯀꯗꯧꯕ ꯇꯥꯟꯖꯥ ꯂꯩꯔꯛꯄꯁꯤꯗ ꯀꯩꯗꯧꯒꯦꯗ ꯍꯥꯏꯗꯤ ꯁꯨꯝ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦꯗꯅ ꯑꯐꯕ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥ ꯍꯥꯏꯗꯤ ꯏꯌꯥꯝꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯠ ꯎꯕ ꯑꯣꯏꯇꯥꯔꯗꯤ ꯊꯥꯡ ꯌꯥꯅꯔꯦꯅ ꯈꯜꯂꯣ ꯑꯗꯨ ꯁꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯃꯤꯠ ꯎꯗꯕꯅꯤꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯝꯖꯟꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯃꯗꯤ ꯍꯣꯏ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯆꯪꯖꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯏꯌꯥꯝꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯌꯧ ꯏꯁꯩꯁꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯗ ꯈꯨꯠꯁꯤꯟꯅꯖꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒꯤꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯏꯌꯥꯝꯕꯒꯁꯨ ꯃꯤꯛꯁ ꯇꯧꯕ ꯌꯥꯕ ꯑꯃꯈꯛ ꯈꯟꯃꯤꯟꯅꯁꯤꯀꯣ ꯗꯨꯋꯦꯠ ꯁꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒꯤꯁꯨ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃ ꯉꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯁꯨ ꯂꯧꯃꯤꯟꯅꯁꯤ ꯏꯌꯥꯝꯕ ꯔꯕꯤꯁꯪꯀꯔ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏꯒꯤ ꯋꯥꯔꯤ ꯀꯩꯀꯥ ꯃꯌꯥꯝ ꯁꯨꯝ ꯂꯤꯔ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯅꯤꯡꯕꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯅꯤꯡꯕꯁꯦ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 16ꯗꯒꯤ ꯏꯅꯥꯎ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯅ ꯒꯥꯏꯗ ꯇꯧꯕꯤꯔꯀꯥꯟꯗ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯕ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯆꯔꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯖꯔꯀꯥꯟꯗ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯍꯥꯏꯗꯅ ꯔꯕꯤꯁꯪꯀꯔ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯍꯧꯒꯠꯆꯔꯛꯏꯕ ꯅꯧꯅ ꯃꯆꯤꯟ ꯇꯣꯡꯈꯠꯂꯛꯏꯕ ꯑꯥꯔꯇꯤꯁ ꯈꯔ ꯑꯃ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯕꯒꯤ ꯊꯧꯔꯝ ꯈꯔ ꯃꯃꯥꯡꯗ ꯁꯟꯗꯣꯛꯆꯈꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯇꯧꯕ ꯉꯝꯈꯤꯗꯕꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯄꯥꯡꯖꯗ꯭ꯔꯕ ꯔꯕꯤꯁꯪꯀꯔꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯨꯡ ꯏꯟꯖꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯏꯅꯥꯎ ꯗꯌꯥꯅꯟꯗ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯣꯏꯗ ꯃꯥꯏꯛ ꯁꯤꯟꯅꯖꯔꯤ ꯑꯣꯀꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯁꯩ ꯑꯃ ꯍꯧꯕ ꯍꯥꯏꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯏꯆꯝ ꯆꯝꯅ ꯇꯧꯖꯕ ꯑꯣꯏꯇꯥꯔꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯇꯧ ꯇꯝꯅꯔꯛꯅꯕ ꯑꯐꯕ ꯈꯔ ꯍꯧꯗꯣꯛꯄꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯅ ꯃꯃꯥꯡ ꯊꯥꯔꯒꯗꯤ ꯉꯁꯤꯒꯤ ꯏꯁꯩꯁꯤ ꯍꯥꯏꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯏꯆꯝ ꯆꯝꯅ ꯑꯃ ꯄꯥꯡꯊꯣꯛꯄꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯇꯧ ꯇꯝꯅꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤꯗꯅ ꯑꯗꯣ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯒ ꯍꯧꯗꯣꯛꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯏꯌꯥꯝꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏ ꯑꯦꯗꯃꯤꯟ ꯑꯣꯏꯖꯕ ꯑꯦꯗꯃꯤꯟ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯔꯕꯤꯁꯪꯀꯔꯒꯤ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯌꯥꯝ ꯐꯖꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯣꯜꯁꯨ ꯇꯥꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯁꯝꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯅꯥꯎꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯇꯧꯁꯦꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏ ꯀꯣꯜꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯖꯔꯤꯕꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯃꯥꯒꯤ ꯇꯝꯄꯥꯛꯅꯤ ꯍꯥꯏꯖꯒꯦ ꯑꯗꯣ सिगुम्बा इमागी तंबाकसिदा चेन चोंदुना सानाजरिबा अखोइना अहानबमक्तदा इमा लेबाकबु सै थाजबा तेदंगना सै लेबाकनि बिसय मते अमा थगोल तौजगे इसेसी इमासी आरकी नयानसना इमासीना लिरिक्स तौबिरगा ऐसाना सुर पांजरगा मरु गोपी को म्यूजिक डायरेक्शन तौबिगी बिसयनि Imanangbu nungsibi sana laipak manipu asamba sana figena laiteng apa bercerai fina kukum fini langit ina fi menina tham lava meni tham lava imanangbu nungsibi sana laipak manipu nachaya bi imani naparinamo watabini labok nering asidi iman karamba natsagi misang sanggani nacha ngaktani ningai coba themgani karam na nang na imanang na imanangbu nungsibi sana laipak manipu sana laipak manipu sana laipak manipu aduki matik phajai aduki matik pungning nungsi khoi ima lebak manipur ki da sai tha bai sai yama nau boi gi sai mayam lei mayam si gi manung da khwai de gi hena special oiba ma khangat piraga ngasi thogal togire mapung phare hena khanjai mayam nasu yamna phajai hena mapung phai haina comment section da ibirak pasu lai ado yamba nau boi gi di aina sum khanjaba da yamba ga aiga matam sangna loina jarak pada yamba nau boi gi sai di dum mayam dum khangbiri ai yamba chin dam tang tajage yamba isai kayamu hoji phawda phongbi khre mayam da thambi ba yaba tang matam bi masing da charok ba si nayamba gi je koi ge radio da sakiba isai film da sakiba adigi tonganba album dagi patriotic devotional mayam je pulap subsin jaraga isai oina sakiba da near 3000 admai aduk matik ya mele sing om kanagumba se khoi sai sakpa machin na tum khalakli ba sai sakpa ma gadadi khoi isai ama khatang khongma ngamjaraga di kai manglan mangjari ni dayananda natrane tau dayananda hoy khoi sudum isam sam na warak tawna khoi sam sam zum innajar sum saksaba sarega ma ka hena khang mana tabida ado isai am tang phongjara di kai khan mane ba ado yama na bogi di dayananda lising ohom ni kari phau yamagi experience hai tai kai phau isa yamanga pum phau hai tare tasingna akhoi da sum isai je pamjaro sumaina dana bogi sumaina le jana bogi sumaina le ni ka je yam thajada bai tare ko ada lising ohum ni ga isai da yamna pum phau ado amakata ga phongjara ga di kai jari bane ba ado masigi kano se tasengna aina saksagi beisai sing si yam khara saksagi beisai kano sing tabi ba
ꯑꯩꯈꯣꯏ ꯏꯁꯩ ꯃꯌꯦꯛꯇꯤ ꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯛꯄꯤꯅꯤꯡꯕ ꯑꯇꯩ ꯑꯇꯩ ꯂꯤꯔꯤꯛꯁ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯦꯜꯕꯝ ꯑꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯁꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯡꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯒ ꯅꯤꯌꯔ 3000 ꯑꯗꯨꯃꯥꯏꯅꯗꯤ ꯁꯛꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯩꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯄ ꯌꯥꯕꯒꯤ ꯊꯧꯅꯥꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯁꯛꯈꯤꯅꯤ ꯏꯌꯥꯝꯕꯒꯤ ꯌꯥꯝ ꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯪꯈꯤꯕ ꯈꯣꯟꯖꯦꯜꯒꯤ ꯃꯍꯥꯎ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯟꯗꯕꯁꯦ ꯁꯤꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯑꯗꯣ ꯏꯌꯥꯝꯕꯅꯁꯨ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯒꯤ ꯖꯣꯇꯣꯟ ꯇꯧꯕ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯖꯣꯇꯣꯟꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯧꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯔꯛꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯕ ꯃꯤꯟꯁ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯏꯄꯥ ꯏꯃꯥꯅ ꯄꯣꯛꯄꯗ ꯍꯥꯞꯄꯤꯔꯛꯏꯕ ꯈꯣꯟꯖꯦꯜ ꯃꯆꯥꯁꯤ ꯃꯁꯤꯈꯛ ꯃꯥꯡꯗꯅꯕ ꯑꯩ ꯌꯥꯝ ꯀꯤꯖꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯣꯠꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯁꯛꯆꯔꯛꯏꯕ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯍꯥꯔꯁꯦꯜ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯈꯥꯏꯗꯣꯛꯆꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯃꯇꯝꯁꯤꯁꯨ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯠꯅꯖꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯗꯌꯥꯅꯟꯗꯁꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗꯁꯨ ꯏꯌꯥꯝꯕꯅ ꯅꯣꯂꯦꯖ ꯂꯩꯕꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯌꯥꯝꯕꯒꯤ ꯕꯤగ్ ꯐꯦꯟꯅꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯖꯕꯅꯤꯅ ꯈꯪꯉꯦ ꯏꯌꯥꯝꯕ ꯏꯁꯩꯒꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯛꯄꯅꯦ ꯑꯗꯣ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒ ꯏꯌꯥꯝꯕꯒ ꯂꯣꯏꯅꯕꯤꯕ ꯌꯥꯕ ꯍꯥꯏꯗꯤ ꯗꯨꯋꯦꯠ ꯑꯣꯏꯅ ꯁꯛꯄꯤꯕ ꯌꯥꯕ ꯃꯌꯥꯝꯗ ꯃꯤꯛꯁ ꯇꯧꯅꯔꯒ ꯁꯛꯄ ꯌꯥꯕ ꯏꯁꯩ ꯑꯃꯇꯪ ꯂꯧꯈꯠꯄꯤꯔꯒ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯕꯤꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯃꯇꯝ ꯏꯁꯩꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀꯔꯝꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯏ ꯗꯌꯥꯅꯟꯗ ꯑꯝꯇꯪ ꯇꯥꯟꯅꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯗꯌꯥꯅꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯄꯥꯝꯕꯤꯔꯤꯕ ꯑꯦꯛꯇꯔ ꯑꯃꯈꯛꯅꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯏꯅꯥꯎꯅ ꯁꯛꯄꯤꯈꯤꯕ ꯃꯤꯒꯤ ꯃꯆꯥꯅꯨꯡꯁꯤꯕꯤ ꯑꯩ ꯎꯖꯔꯦ ꯑꯗꯨ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤ ꯇꯥꯔꯦ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯇꯦꯟ ꯃꯆꯥ ꯑꯃ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯣꯗꯔꯟ ꯁꯣꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯝ ꯏꯁꯩꯒꯤ ꯍꯧꯗꯣꯛꯄꯁꯤ ꯏꯅꯥꯎ ꯗꯌꯥꯅꯟꯗꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩ ꯉꯁꯥꯏ ꯏꯅꯥꯎ ꯏꯀꯦꯟꯗ꯭ꯔꯒꯤ ꯃꯌꯦꯛꯇ ꯏꯁꯩꯁꯤꯅ ꯍꯥꯟꯅ ꯏꯆꯤꯟꯅꯥꯎ ꯗꯨꯋꯦꯠ ꯑꯣꯏꯅ ꯁꯛꯃꯤꯟꯅꯔꯒ ꯍꯧꯗꯣꯛꯃꯤꯟꯅꯔꯁꯤ ꯁꯣꯏꯈꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯥꯏꯖꯔꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯁꯤꯕꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯣ ꯏꯪꯅ ꯇꯞꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅ ꯅꯨꯡꯁꯤ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯂꯁꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ lakshasanu lakningba yekna tingkhang kayashu arembani pumnama nungshibagi mafamna libliba khopam se linglaruidra opani naitang nayetpiro Macha nungsibiyo nungsibi Singsabi 360 live asibu yengbiriba viewers khudimmakna comment section da ayinaw Dayanandagidamagta kubang macha amamdang kubiro ꯑꯩꯈꯣꯏꯅ ꯁꯣꯁꯣꯜꯗ ꯈꯨꯖꯔꯤꯀꯣ
longsinkraba khayoni chetna pun balipuni nangi aigi nungsiba nomdambagi kudoni migi macha nungsibiyo nungsibi migi macha nungsibiyo nungsibi migi macha nungsibiyo nungsibi itaw Dayananda ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯒꯨꯟꯁꯦ ꯀꯔꯝꯕ ꯑꯣꯏ ꯍꯥꯏꯗꯤ ꯏꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯝꯕꯒꯤ ꯏꯁꯩ ꯁꯛꯈꯤꯕ ꯃꯁꯤꯡꯁꯤꯗ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯣꯏꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯃꯌꯦꯛ ꯍꯥꯏꯔꯛꯄꯁꯤ ꯌꯥꯝ ꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕ ꯑꯗꯨꯒ ꯅꯥꯎꯕꯣꯏ ꯈꯣꯟꯖꯦꯜꯁꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯒ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯌꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯌꯦꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕꯤꯕꯒꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩꯒꯤꯗ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯖꯗꯕꯅꯤꯅ ꯃꯌꯦꯛꯁꯦ ꯀꯃꯥꯏꯅ ꯂꯨꯝꯅ ꯊꯥꯕꯒꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤꯗꯪ ꯄꯤꯕꯤꯔ ꯑꯩꯈꯣꯏꯁꯨ ꯃꯉꯥꯜ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯩ ꯏꯅꯥꯎꯒꯤ ꯀꯣꯏꯁꯟ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯑꯩ ꯏꯅꯥꯎ ꯗꯌꯥꯅꯟꯗꯅꯁꯨ ꯇꯥꯛꯄꯤꯔꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯁꯩꯗꯤ ꯁꯛꯆꯕ ꯄꯪꯁꯛꯇꯤ ꯁꯛꯆꯕ ꯑꯗ ꯄꯪꯇꯧꯗꯤ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗ ꯑꯣꯖꯥ ꯒꯨꯔꯨ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯌꯥ ꯌꯥꯗꯕꯗꯧꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯩꯁꯤꯅ ꯐꯖꯕ ꯏꯁꯩꯅ ꯀꯔꯝꯕꯅꯣ ꯑꯊꯤꯕ ꯏꯁꯩꯅ ꯀꯔꯝꯕꯅꯣ ꯁꯨꯃꯥꯏꯅ ꯁꯥꯒ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯀ꯭ꯂꯥꯁ 1, 2 ꯇꯝꯃꯤꯉꯩ ꯃꯇꯝꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩ आदि गुरु ओइजरइबा अइदी ललामुग इमो अइ ओजासिना 1995-96 दा इदे कोइने इसे तंबा चचबा मतम हौरको मतम सिदा अकोइ ओजासिना सक्पा स्टाइल मय ति अकोइ लेतोन सेंग याम क्लियर ओइना ओजाना मय से सगा वोकल गि ओइबा कोइगी लुम लुम लाउना ओजाना सक्पिरेबा करेक्ट कनो दा दुम मयाम दो ताकपिरक तंबिरक हाइजबा तारे अदमाइना तौदना ओजाना सही स्टाइल की ताकपिरक तंबिरक स्टाइल नक्सन तौरगा ओजा गुरुगी मखादा दुमाइना सक्सरकपना मरम ओइरगा नसी मयामना ताबीबदसु मै की क्लियर ओइबा फंगिबा पोसे पुनमक अय ओजागी मपालदगी ने हाइजगे ओके अदो आई इसाइबुदी मयाम याम खंबिरई दानावबगी इसाइ लिसिंग अहोमदगी मयाम सुम अपाम खलक कमेंट से वाई चाइदे प्राइस पाम तौरे कमेंट से अदो आई मयाम की पामजबा इसाइ सिंग टेक 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 अमम सुम सकत होन जगे दुगा आइना सुम मरक सिदा खुदोंग चाब लौजरगा हौजिकसी अखोइ स्टेज ता लेबिरि से अखोइ चल रेसमा सु लेरि याम रवि शंकर लेरि आई ताउ दयानंद सु लेरि दानावबगी सु सोलो अमा इताउ दयानंदगा कोई सकमिनबा मा कोई खुदो तंबिग्रे दुगा मयामनसु हौजिकसे याम मणिपुर की फिल्म दा अखोइ नुंसीबैने नुंसीमनबैने हाइबा फिल्म सिना पुरा अनौबा अवहोंबा अमा पुरई हौजिकसे वेब सीरीज ता असेंबैदि फोंजगे हाइना ताउ दयानंद होइगी टीम जे लाक्चबने हाइतारे अदैदा वेब सीरीज सिदगिदी अखोइगी मणिपुरी फीचर फिल्म दा ओइना परमिशन फंगदुना मणिपुरी फीचर फिल्म दा ओइना कई हाइनी अयाबा पिबिरगा हौजिसे मणिपुर फीचर फिल्म की ओइना परेंग परेंग लाई अदो फिल्म सिगा सुमै लेना हाइतारे इताउ इताउ दयानंद दai lakchaningi film se kari kari nomita kap toino pung kya dena kya bu dum kapi dum ticket se dum mayam dum harauna tayam dum leibiri bra dum sit kasi bu dum hang bra koi premier show no misri tauna sit se chani he na book haidi khakchal laga su mayam se thomjal lakpane hen gi dana dum lepa mi se dum handak dum yawi mayam nungsi ba hen mandana hai tare ko nungsi ru bai ni nungsi man bai hai nungsi ru sigi akhoi kai hai ni nungsi man bai नुंसीबैने नुंसीमनबै ओके आई कंफ्यूज चले अदो हाइदि हेरो अमा खोइ मांग लेसलक पाइ गाउ तामने नथ्राने अदो खोइ सुम सोरक पाइ तारे अदो कमाइन तोइ सिगी हाइदि फिल्म जे मयाम दम पामना दम ओकपिरिब्रा कमाइ ममांग दसु अदुम अखगि प्रीमियर नुमिसि मिसे दम मेता चंदबा हाइ तारे चंदबना मरम मोरगा अदुम हतकसु दम तवे डेट 21 सि तसेंगना टिकेट थावदा फुल थादोक्ति हाइ तारे अमतंग ज्ञान ताना फिल्म से प्रीमियर नुमित से आर्टिस्ट मैम सु यौबनी बेटिस्ट मैम सु यौबनी ना माने फजन नुंगाइना फमिनरगा येंबा याननबा हाइदना अदो आई मरकता थपता थसगे सिंगमई 360 की सीट मंगा खाकचै इमा मयाम स्पेशल ओइबा मगी आइना दु खाकपदा सी कनागी सीट नो खोइ फमगे हाइ मतमदा सी सिंगमई 360 की बुकिंग ने मी स्पेशल लाकदा अखोइना 450 की ने हाइ मसकी मान हाइदो चैरम मिने मरोमदा मोइसु इन्विटेशन फंगा लाइने नत्रा मोइसु सीट अमा फंगमदि थोकपनी तबदबो नुंगाइ तबा पेन तबा मचाम चादि खा याउगी हाइ तारे पेन तबा याम यावे सीट फंगदबगी कमाइना
ꯁꯦꯠꯁꯤ ꯀꯃꯥꯏꯅ ꯐꯪꯗ꯭ꯔꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯥꯔꯒꯁꯨ ꯀꯃꯥꯏꯅ ꯐꯨꯜꯂꯣꯏꯁꯤ ꯂꯩꯅꯣꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯏꯇꯥꯎ ꯃꯔꯛ ꯊꯠꯅ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯁꯤꯟ ꯌꯥꯝ ꯌꯥꯎꯏ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯅꯣꯡ ꯄꯪꯇꯥ ꯇꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯦꯡꯕ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯅꯣꯡꯁꯦ ꯑꯔꯣꯏꯕꯤꯗꯅꯦ ꯍꯩꯙꯔꯤꯁꯦ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 1 ꯑꯍꯥꯟꯕ ꯐꯥꯁ ꯏꯇꯥꯎꯅ ꯁꯣꯅꯤꯌꯥ ꯏꯟꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯨ ꯅꯣꯡ ꯇꯥꯏꯀꯣ ꯇꯥꯍꯜꯂꯤꯀꯣ ꯇꯥꯏ ꯅꯣꯡ ꯇꯥꯏ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯁꯤꯁꯨ ꯁꯥꯎꯖꯥꯅꯤ ꯍꯣꯏ ꯃꯊꯛ ꯁꯔꯀꯥꯔꯁꯨ ꯁꯥꯎ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯤꯃꯤꯌꯔ ꯑꯍꯥꯟꯕ ꯁꯤꯖꯟ 1ꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯅꯣꯡ ꯑꯗꯨꯝ ꯇꯥꯈꯤ ꯌꯥꯝ ꯋꯥꯅ ꯇꯧꯈꯤ ꯑꯗꯨ ꯁꯤꯖꯟ 2ꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅ ꯍꯣꯏ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯗꯦꯠ 21ꯁꯨ ꯑꯗꯨꯝ ꯅꯣꯡ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯇꯥꯈꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎꯕ ꯌꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯕꯨꯠ ꯇꯣꯡ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯆꯕꯁꯤ ꯗꯦꯠ 22 24 ꯀꯥꯞꯆꯕꯅꯤ ꯑꯗꯣ 24 ꯕꯨꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯕꯨꯀꯤꯡ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯈꯔꯦ ꯑꯗꯨꯒ ꯌꯦꯡꯕꯤꯅꯤꯡꯕ ꯐꯤꯂꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯇꯥꯟꯊꯥ ꯄꯨꯂꯤꯁꯇ ꯀꯥꯞꯆꯒꯅꯤ ꯗꯦꯠ 24 ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯑꯗꯨꯝ ꯐꯪꯈꯤꯅꯤꯀꯣ ꯇꯥꯟꯊꯥ ꯄꯨꯂꯤꯁꯇ ꯇꯤꯀꯦꯠ ꯑꯗꯨꯝ ꯄꯨꯡ ꯀꯌꯥꯒꯤꯅꯣ ꯍꯌꯦꯡ ꯇꯥꯟꯊꯥ ꯄꯨꯂꯤꯁ ꯍꯌꯦꯡ ꯂꯩꯔꯤꯕ ꯁꯣ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 2ꯒ ꯄꯨꯡ 5ꯒꯅꯤ ꯑꯗꯣ ꯑꯅꯤꯁꯦ ꯇꯤꯀꯦꯠ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 31 ꯑꯥꯒꯁ 31 ꯁꯤꯃꯒ ꯑꯩꯈꯣꯏ ꯊꯝꯖꯩ ꯁꯣ ꯑꯅꯤ ꯄꯨꯡ 2ꯒ ꯄꯨꯡ 5ꯒ ꯍꯥꯏꯕ ꯃꯇꯝ ꯑꯁꯤ ꯇꯤꯀꯦꯠ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯇꯤꯀꯦꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯟꯗꯦꯁꯨ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯨꯇꯤ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯇꯤꯀꯦꯠ ꯀꯛꯁꯟꯕꯤꯔꯒ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏ ꯑꯩꯅ ꯗꯥꯅꯥꯎꯕꯣꯏꯗ ꯍꯪꯅꯤꯡꯕ ꯑꯃ ꯂꯩ ꯗꯥꯅꯥꯎꯕꯣꯏꯒꯤ ꯀꯂꯦꯛꯁꯟꯗ ꯏꯁꯤꯡ ꯑꯝꯇꯪ ꯊꯛꯄꯤꯌꯣ ꯏꯁꯤꯡꯁꯦ ꯍꯥꯒꯤꯗ꯭ꯔꯥꯅ ꯁꯨꯝ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯪꯗꯣꯏ ꯋꯥꯍꯪꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯋꯥꯍꯪ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯂꯥꯏꯐꯁꯤꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯋꯥꯍꯪ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯐꯤꯂꯝꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯦꯖꯦꯅ ꯁꯛꯄ ꯍꯦꯟꯃꯜꯂꯤ ꯇꯧꯕꯁꯦ ꯌꯥꯝꯅ ꯇꯥꯕꯤꯔꯦꯀꯣ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯇꯦꯛ ꯌꯥꯝꯅ ꯀꯃꯥꯏꯅ ꯁꯛꯂꯛꯀꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅ ꯑꯩꯁꯤ ꯏꯇꯥꯎ ꯇꯌꯥꯅ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯈꯨꯕꯤ ꯑꯃ ꯊꯥꯡꯒꯠꯄꯤꯌꯨ ꯇꯥꯅꯤꯡ ꯇꯥꯔꯗꯤ ꯑꯝꯇ ꯁꯤꯁꯤ ꯑꯗꯨꯅꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯣ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯑꯦꯖꯦꯅ ꯆꯤꯡꯉꯤꯀꯣ ꯃꯥꯏ ꯀ꯭ꯂꯥꯏꯃꯦꯛꯁꯁꯦ ꯀꯩ ꯇꯧꯕꯗꯣ ꯑꯩ ꯏꯌꯥꯝꯕꯅ ꯀꯃꯥꯏꯅ ꯁꯛꯂꯛꯀꯦ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯒꯦ ꯋꯥ ꯉꯥꯡꯖꯔꯣꯏ ꯏꯁꯩꯁꯦ ꯑꯩ ꯇꯥꯔꯦ ꯑꯩ ꯏꯅꯥꯎ ꯑꯩꯁꯦ ꯑꯗꯒꯤ ꯏꯆꯜ ꯄꯨꯁꯄꯔꯥꯅꯤꯒ ꯌꯥꯝꯅ ꯐꯖꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯑꯣꯏꯕꯤꯈꯤꯕ ꯚꯥꯏꯔꯦꯜ ꯍꯤꯠ ꯁꯣꯡ ꯑꯗꯨꯕꯨ ꯃꯁꯦ ꯑꯩ ꯏꯁꯩꯗꯤ ꯇꯥꯔꯒꯁꯨ ꯑꯩ ꯌꯥꯝ ꯐꯨꯜ ꯑꯣꯏꯅꯗꯤ ꯐꯥꯕꯗꯤ ꯅꯠꯇꯦ ꯃꯇꯦꯛꯇꯣ ꯉꯪꯕꯒꯤ ꯑꯟꯇꯔꯥ ꯃꯇꯦꯛꯇꯣ ꯑꯗꯨꯝꯇꯪ ꯍꯦꯟꯃꯜꯂꯤꯅ ꯅꯨꯡꯁꯤꯕ ꯃꯃꯦꯛꯇꯨꯗꯤ ꯐꯥꯗ꯭ꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯇꯧꯗꯦ ꯌꯥꯔꯅ ꯃꯈꯥ ꯇꯥꯕꯤꯌꯨ ꯁꯤ ꯋꯥꯃꯟꯗ꯭ꯔꯦ ꯈꯤꯇꯪ ꯅꯦꯝꯊꯕ ꯌꯥꯏ ꯈꯤꯇꯪ ꯅꯦꯝꯊꯕ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯁꯛꯄꯁꯦ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯀꯃꯥꯏꯅ ꯁꯛꯂꯛꯀꯦ ꯑꯗꯨ ꯃꯇꯧ ꯇꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯏꯌꯥꯝꯕꯒꯤ ꯃꯇꯧꯁꯨ ꯑꯩ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯇꯝꯃꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯁꯦꯟꯗꯩ ꯈꯔ ꯇꯝꯅꯕ ꯑꯗꯨꯝ ꯌꯥꯏ ꯏꯌꯥꯝꯕꯅ ꯏꯁꯩꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯤꯅꯦ ꯗꯥꯏꯔꯦꯛꯂꯤ ꯑꯩꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯔꯒ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯅꯠꯆꯗꯦ ꯇꯁꯦꯡꯅ ꯃꯌꯦꯛ ꯇꯥꯅ ꯈꯪꯗꯕꯗ ꯃꯌꯦꯛ ꯂꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛ ꯂꯧꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯟꯖꯩ ꯊꯋꯥꯏꯗꯩ ꯍꯦꯜꯂꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯅ ꯅꯨꯡꯁꯤ ꯅꯪꯇ ꯈꯟꯖꯕ ꯀꯥꯎꯗꯩꯅ ꯅꯥꯇꯧꯗꯣ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯅꯪꯕꯨ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏ ꯁꯥꯡꯗꯤ ꯁꯥꯡꯉꯤꯀꯣ ꯈꯤꯇꯪ ꯑꯩꯅ ꯏꯌꯥꯝꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯗꯣꯏꯁꯦ ꯏꯌꯥꯝꯕ ꯅꯝꯕꯔ 1 ꯏꯆꯝ ꯆꯝꯕ ꯑꯗꯨꯝ ꯈꯨꯝꯕꯤꯌꯨꯀꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯏꯌꯥꯝꯕ ꯐꯥꯕꯗ ꯈꯤꯇꯪꯗꯤ ꯋꯥꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯃꯌꯦꯛꯇꯣ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤꯁꯨ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯇꯥꯎꯅ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯏꯟꯅꯔꯛꯄ ꯑꯃꯃꯨꯛ ꯂꯥꯏꯟ ꯑꯃꯃꯨꯛ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯏꯟꯅꯔꯛꯄ ꯑꯗꯨꯝꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯧ ꯃꯥꯜꯂꯦ ꯌꯥꯏꯀꯣ ꯇꯧꯗꯥꯅ ꯍꯧꯔꯁꯤ ꯔꯦꯗꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯑꯁꯥꯎ ꯄꯔꯩ ꯐꯥꯗꯕꯤꯌꯨ ꯇꯦꯛꯅꯤꯀꯦꯜ ꯃꯆꯥ ꯃꯆꯥ ꯂꯩꯅꯤꯉꯩꯁꯦ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯐꯥꯗꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯍꯧꯔꯁꯤꯔꯥ
ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯅꯍꯥꯟ ꯆꯤꯡꯕꯤꯔꯣ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯕꯤꯔꯛꯀꯅꯤ ꯁꯥꯎꯟ ꯑꯝꯇꯪ ꯆꯦꯛ ꯂꯦꯚꯦꯜ ꯀꯩꯅꯣ Dayananda wow na harak pa hori. Comment yam nungai di husi comment ta lan tari mayam ko. Es yam na boy mi kaya mo yengam dong ma le som yam na guess som taw mi kaya mo yeng. Chama chani chahom lising ba nung da heyo. Adam mi 700 800 ma ying Yam was lai to was ani 793 gi. Yam chum nai ba to. Lai to mi yam. ai di ngai pai ba to pai Hello, hello. Haidi amumu itaw Dayananda na chingba mati ama yamana amamuk chingakpa sum contribute tawmina ba pareng sakmina ba haita haura sira yauroi mati amtang aduga ai chal resma yaw mati su lakeni ahamba yamba nawboi ga loina na mati tumtang tawmina se hojiki mati am sakhiba antara adu dangina yare haura sira ready 1 2 3 Hin mali ay nanungsiba hen mali ai nanungsiba Kangamdana kanjay khangamdana khanjay Thawai di heli Thawai dai heli Ngai ngamde thamoina ngai ngamdre thamoina Nungsinang takhanjaba nungsinang takhanjaba Kauday na tawdo kauda aina na tawdo Nungsibay ni ayna nung sibay ni aina Nungsiman bay ni nang bu nung si man bay ni Nang bu nung si man bay ni nang bu Nungsi nang bu isul dai mati kam tagari bitu Nungsibay ni ayna Nungsiman bay ni nang bu nung si man bay ni nang bu Aduh ki batik pasi ya ba kasi ai program se ai tum musu ya ni khale haidi kai no da hojiki matik se haidi taw ga yamba ga punbiraga mayam gi thawal tawbi se mayam se to ki matik pe le ai khoina bhaw su nungai na ai gi taw sanjit film si gi di director bi taw si su kapte da ne khai ma to ki matik penja ba editor sorry editor se itaw hat nungai ko
ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯐꯪꯉꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯅ ꯎꯔꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯒꯤ ꯃꯇꯦꯛꯁꯦ ꯅꯨꯄꯤꯒꯤ ꯄꯥꯔꯠꯁꯨ ꯌꯥꯎꯋꯤꯗꯅ ꯑꯩ ꯏꯌꯥꯝꯕ ꯅꯥꯎꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯒꯤ ꯏꯆꯜ ꯔꯦꯁꯃꯥꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯀꯟꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯕ ꯁꯦꯝꯖꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯄꯥꯔꯠꯁꯦ ꯈꯔꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯔꯦꯁꯃꯥꯁ ꯑꯗꯨꯏꯁꯨ ꯁ꯭ꯇꯤꯜ ꯔꯦꯁꯃꯥ ꯀꯟꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕꯅꯤ ꯑꯗꯨꯝ ꯁꯣꯏꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯁꯦ ꯔꯦꯁꯃꯥ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯌꯥꯎꯁꯟꯕꯤꯅꯤ hello, ꯄꯥꯔꯠ hello, 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 Jake. Hello, hello, hello. ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯅ ꯁꯨꯝ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯒ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯪ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯏꯁꯩ ꯁꯛꯄ ꯒꯥꯏꯁꯦ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯅꯥꯎ ꯑꯩ ꯈꯪꯖꯗꯕꯒꯤꯅꯤꯀꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒꯤ ꯕꯤꯍꯥꯐꯇ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒꯤ ꯕꯤꯍꯥꯐꯇꯁꯨ ꯏꯁꯩꯁꯤꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯤꯅꯤ ꯍꯥꯏꯅ ꯅꯅꯥꯎꯅ ꯁꯨꯝ ꯐꯤꯜ ꯇꯧꯖꯕꯒꯤꯗꯃꯛ ꯏꯌꯥꯝꯕꯗ ꯑꯩꯈꯣꯏ ꯏꯁꯩꯁꯤꯃꯇ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤꯀꯣ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯏꯌꯥꯝꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯑꯣꯏꯕ ꯌꯥꯕꯤꯔꯛꯏꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁ ꯑꯃꯅ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯏꯁꯩ ꯁꯛꯅꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯌꯥꯝꯕꯒꯤ ꯄꯨꯛꯅꯤꯡꯗ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯀꯩꯅꯣꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯛꯏꯕ ꯏꯁꯩꯗꯣ ꯑꯩ ꯈꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯛꯃꯤꯟꯅꯔꯤꯕ ꯁ꯭ꯇꯦꯖꯇ ꯄꯨꯟꯃꯤꯟꯅꯔꯤꯕ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏ ꯈꯔ ꯈꯛꯀꯤ ꯃꯥꯒꯤ ꯏꯁꯩ ꯑꯩꯒꯤ ꯏꯁꯩꯁꯨ ꯃꯥꯅ ꯐꯥꯕꯤꯕ ꯃꯥꯒꯤ ꯏꯁꯩꯁꯨ ꯑꯩꯅ ꯐꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛ ꯀꯣꯑꯣꯄꯔꯦꯠ ꯇꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯄꯨꯟꯅ ꯁ꯭ꯇꯦꯖꯗ ꯂꯦꯞꯃꯤꯟꯅꯕꯒꯤ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯌꯥꯝꯕꯗ ꯍꯪꯖꯅꯤꯡꯕꯁꯦ ꯏꯌꯥꯝꯕꯒꯤ ꯀꯦꯔꯤꯌꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ 3000+ ꯍꯦꯟꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯑꯗꯩꯗꯤ ꯐꯤल्म ꯁꯣꯡ ꯄ꯭ꯂꯦꯕꯦꯛ ꯑꯗꯩꯗꯤ ꯔꯦꯗꯤꯑꯣ ꯏꯁꯩ ꯃꯌꯥꯝ
ꯑꯃ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏ 3000 ꯄ꯭ꯂꯁ ꯂꯩꯔꯦ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯏꯌꯥꯝꯕꯒꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯕꯨ ꯁꯛ ꯇꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯈꯤꯕ ꯏꯁꯩꯁꯤ ꯀꯔꯝꯕꯅꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯏ 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 ꯏꯁꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯁ꯭ꯇꯦꯖ ꯐꯝꯄꯥꯛꯊꯛꯁꯤꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯍꯣꯏꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏ ꯂꯦꯞꯆꯔꯒ ꯁꯤ ꯐꯝꯄꯥꯛꯊꯛꯁꯤꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯇꯝ ꯃꯤꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯀꯗꯒꯦꯅ ꯌꯥꯝ ꯋꯥꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯑꯒ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝ ꯑꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯄꯤꯂꯨ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯖꯕ ꯐꯤꯂꯝꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯁꯤꯃ ꯑꯩꯅ ꯁꯛꯆꯈꯤꯕꯗꯒꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯏꯁꯩꯗꯨ ꯑꯩꯒꯤ ꯁ꯭ꯇꯥꯔ ꯁꯣꯡ ꯑꯣꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯏꯌꯥꯝꯕ ꯅꯔꯦꯟꯗ꯭ꯔ ꯆꯤꯡꯉꯥꯡꯕꯝꯅ ꯑꯩꯒꯤ ꯂꯥꯔꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄ꯭ꯔꯃꯥꯟ ꯇꯧꯕꯗ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤꯗꯤ ꯁ꯭ꯇꯥꯔ ꯑꯣꯏꯖꯕꯅꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯁꯩꯁꯦ ꯑꯩ ꯇꯦꯟꯇꯛꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄ ꯑꯃꯅ ꯐꯥꯎꯔꯛꯀꯗꯣꯏꯁꯦ ꯏꯁꯩ ꯑꯃꯗꯒꯤꯅꯤ ꯏꯌꯥꯝꯕ ꯑꯃꯕꯨ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁꯛꯇꯥꯛꯈꯤꯕ ꯏꯁꯩꯅꯤ ꯁ꯭ꯇꯥꯔ ꯂꯩꯈꯤꯕ ꯏꯁꯩꯅꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯖꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯝꯕꯤꯈꯤꯕ ꯏꯁꯩꯅꯤ ꯇꯝꯕꯤꯔꯝꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤ ꯑꯩꯄꯨꯕꯤ ꯅꯪꯁꯦ ꯊꯋꯥꯟꯃꯤꯆꯥ ꯀꯣꯇꯤꯂꯇꯩ ꯃꯗꯣꯉꯥꯟꯖꯕꯤ ꯊꯥꯖꯅꯪꯅꯤ ꯉꯥꯂꯔꯣꯅꯦ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯈꯣꯏꯗꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯅꯨꯡꯁꯤꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯄꯥꯝꯖꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯈꯣꯏꯗꯔꯨꯔꯦ ꯍꯣꯁꯌꯥ ꯅꯨꯡꯁꯤ ꯑꯩꯄꯨꯕꯤ ꯅꯪꯁꯦ ꯊꯋꯥꯟꯃꯤꯆꯥ ꯀꯣꯇꯤꯂꯇꯩ ꯃꯗꯣꯉꯥꯟꯖꯕꯤ ꯊꯥꯖꯅꯪꯅꯤ ꯉꯥꯂꯔꯣꯅꯦ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯀꯣꯏꯗꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯅꯨꯡꯁꯤꯔꯨꯔꯦ ꯍꯣꯁꯌꯥ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯅꯒ ꯂꯤꯗ ꯔꯣꯜ ꯂꯧꯕ ꯐꯤꯜꯝꯗꯣ ꯑꯣꯏꯗꯣꯏꯅꯤ ꯁꯌꯥ ꯍꯣ ꯁꯌꯥꯁꯦ ꯇꯥꯑꯣꯂꯦꯟꯒ ꯑꯩ ꯃꯔꯨꯞ ꯀꯥꯏꯀꯨꯒꯅ ꯑꯦꯛ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯐꯤꯂꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯋꯥꯍꯪ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏ ꯁꯩꯁꯛꯄ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯂꯤꯖꯦꯟꯗꯔꯤ ꯁꯩꯁꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯅꯥꯎꯕꯣꯏꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯩꯁꯛꯄ ꯑꯃꯒ ꯌꯦꯠ ꯑꯣꯏꯗ ꯐꯝꯃꯤꯟꯅꯔꯒ ꯏꯁꯩꯒ ꯇꯥꯃꯤꯟꯅꯕ ꯏꯁꯩꯒ ꯉꯪꯃꯤꯟꯅꯕ ꯁꯨꯃꯥꯏꯅꯒ ꯅꯨꯡꯁꯤꯕꯩꯗꯤ ꯅꯨꯡꯁꯤꯃꯟꯕ ꯏꯁꯩꯒ ꯉꯪꯃꯤꯟꯅꯕꯁꯤda ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗ ꯑꯁꯨꯛ ꯁꯥꯡꯅ ꯐꯤꯜꯝ ꯌꯥꯎꯔꯛꯄ ꯑꯦꯛ ꯇꯧꯔꯛꯄꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗꯕ ꯐꯤꯂꯤꯡ ꯑꯃ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯌꯥꯝꯕꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧ ꯌꯥꯕ ꯀꯔꯤ ꯂꯩ? ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯣꯖꯥ ꯅꯥꯎꯕꯤꯒ ꯊꯦꯡꯅꯒꯅꯤ ꯉꯁꯤꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗꯦ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯇꯥꯎꯅ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯑꯣꯖꯥ ꯅꯥꯎꯕꯤꯁꯨ ꯌꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯑꯣꯖꯥ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯣꯠꯆꯔꯦ ꯀꯩꯅꯣ ꯏꯁꯥꯗ ꯑꯣꯖꯥ ꯑꯃ ꯂꯩꯔꯦ ꯀꯩꯅꯣ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯋꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔꯒ ꯏꯁꯩꯒ ꯁꯛꯃꯤꯟꯅꯕ ꯑꯗꯒꯤ ꯑꯣꯖꯥ ꯃꯅꯥꯛꯇꯒ ꯁꯨꯝ ꯂꯩꯖꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯐꯪꯈꯤꯗꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔꯒ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯨꯛꯇꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯒꯤ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯛꯄꯗꯤ ꯋꯥꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯑꯗꯨꯝ ꯄꯨꯟꯁꯤꯁꯤꯕꯨꯁꯨ ꯑꯗꯨꯝ ꯐꯪꯖꯒꯦ ꯑꯣꯖꯥꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯣꯖꯥꯒꯤ ꯃꯐꯝꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯅꯌꯥꯝꯕ ꯑꯩꯁꯨ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯦꯛꯇꯔ ꯏꯅꯥꯎ ꯑꯃꯒ ꯐꯝꯃꯤꯟꯅꯕꯗ ꯅꯌꯥꯝꯕꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯗ ꯑꯗꯣ ꯏꯌꯥꯝꯕꯗ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯋꯥꯔꯤꯗ ꯑꯁꯦꯡꯕ ꯄꯨꯁꯟꯖꯔꯛꯀꯦ ꯏꯌꯥꯝꯕꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ
ꯑꯩꯈꯣꯏ ꯁꯣꯅꯤꯌꯥ ꯃꯆꯥ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯏꯆꯜ ꯁꯣꯅꯤꯌꯥꯁꯦ ꯏꯌꯥꯝꯕꯒꯤ ꯍꯦꯛ ꯏꯆꯟꯅꯨꯄꯤꯅꯦꯅ ꯈꯜꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯗꯌꯥꯅꯟꯗꯅ ꯂꯧꯔꯤꯅꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯗꯌꯥꯅꯟꯗꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯗꯌꯥꯅꯟꯗꯁꯦ ꯃꯥꯅ ꯂꯩꯁꯜꯂꯤꯅꯦꯕ ꯑꯃꯔꯣꯝꯗ ꯄꯥꯝꯃꯟꯗꯅ ꯗꯌꯥꯅꯟꯗꯁꯦ ꯄꯥꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯂꯥꯁꯇꯗꯤ ꯗꯌꯥꯅꯟꯗꯅ ꯄꯥꯝꯃꯛꯑꯕ ꯃꯇꯝꯗ ꯅꯨꯡꯁꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯈꯝꯕꯟꯕ ꯁꯨꯝ ꯐꯥꯎꯖꯔꯛꯄ ꯐꯣꯡꯗꯣꯛꯄꯗꯤ ꯁꯨꯝ ꯉꯝꯗꯅ ꯒꯤꯔꯤ ꯇꯛꯏꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯅꯨꯄꯤꯁꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯖꯟꯕꯗꯒꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯨꯐ ꯈꯪꯗꯅ ꯁꯥꯎꯕꯁꯤꯁꯨ ꯐꯠꯇꯦꯗꯅ ꯑꯗꯣ ꯇꯁꯦꯡꯅ ꯏꯆꯟꯅꯨꯄꯤꯗꯣ ꯃꯥꯅꯅꯦ ꯃꯉꯛꯇ ꯄꯥꯏꯔ ꯂꯥꯛꯇꯅ ꯏꯟꯕꯅꯦꯕ ꯁꯨꯃꯥꯡꯒꯤ ꯅꯣꯡ ꯃꯔꯛꯇꯀꯣ ꯁꯤꯟ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 3ꯒꯤ ꯁꯤꯟꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯏꯆꯟ ꯁꯣꯅꯤꯌꯥꯁꯦ ꯃꯈꯣꯡꯒꯁꯦ ꯁꯦꯛꯑꯒ ꯒꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯣ ꯑꯩ ꯏꯇꯥꯎ ꯗꯌꯥꯅꯟꯗꯁꯤꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯕꯗ ꯌꯥꯝ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯤꯂꯝꯗꯅ ꯐꯤꯂꯝ ꯑꯣꯏꯔꯦ ꯑꯁꯦꯡꯕꯗꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯦꯀꯣ ꯏꯆꯟꯅꯨꯄꯤ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯌꯥꯝꯕ ꯑꯁꯦꯡꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯀꯔꯤ ꯐꯥꯎꯏꯁꯤ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩ ꯁꯤꯖꯟ 3ꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯇꯣ ꯃꯗꯨꯗꯤ ꯏꯅꯥꯎ ꯗꯌꯥꯅꯟꯗꯁꯨ ꯏꯁꯦꯟꯁꯨ ꯑꯩ ꯏꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯋꯥꯔꯧ ꯆꯥꯎꯒꯟꯕ ꯌꯥꯝ ꯋꯥꯔꯧꯒꯟꯕꯗꯤ ꯅꯠꯇꯕꯤꯗꯀꯣ ꯍꯣꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨꯅ ꯏꯁꯦꯟꯗ ꯊꯝꯃꯤꯕ ꯅꯨꯡꯁꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯅꯤꯡꯕꯗꯣ ꯍꯣꯏ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯈꯤꯕꯗꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯗꯨ ꯏꯆꯟꯅꯨꯄꯤꯒꯤ ꯊꯃꯣꯏ ꯏꯁꯦꯟꯅ ꯃꯁꯛ ꯈꯪꯕꯗꯣ खितंग थेंगमनगिबदो खरा ngन्न खंगनिबो हाइतारे होय होय मबाय मोय होय 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 मसेन मबाई की वारी जो तारिङै दा याम रवि शंकर ngasi program jina hangai program ga manadaram dau sumande aingonda jo wahang hang matam wahang je mayam leiba haita isai jo mayam sakhaningba yam ravi shankar huji phaugi program sida kari kari phauri katang thambe microphone amado paibiyo sengda male isai dum tawse wang pakum je ko nai di ai sum ya isada phaubiyo ten tak nam tang samai tawe haidi nungsibai ni nungsiban bai ni wari ga sum lirak pase dogeda hadi ngasai dana boina so hai nai na mabai oiram bani dana boina budi aigi chalna nungsi jai do nang kitang theng na khange ga haida akoi gumba kitang phingan ba mi wari isen hat kane ba ado film yeng da bida thok ke doini yam si yade koi gumba ke akoi ge si matang da yam nungsi ba keno ma hai hadi nungsi layoi gre kai tai akoi na dum mama dum ko re ma dana banduri lai ngai da koi polak ta polai ba chang da aduk yam phatta ba na mo nu pi wo yam thi na ot pa na kupang thare hoi ai to artist mala de koi da boni su sigi incident je dum koi sanjit chulai ko hairo ko thoe ba koi pizza sana ba tholok pa da hairo ta tokjom le kai da sanai hairo tokjom le kai da matam da ada koi da boni se dang gi lila lo tholok kan da masu hadi yam haidok char ro gi ko incident ma cham thoe ba asmai to da koi gi ai nau de an da se ai haira ka do se last da tai na te da mayam na last da haidi film yeng ba mayam na nupi lon ba tok pi ro kai na dana phamak thing ai da kai no role am tang di serious to bi si ni ko ai hai ning ni se ai mai film jing nupi lon ba ma na question ju hang mane kana no nga amna haidi disai ma sam na kai no interview to bu da question hang gi ko now de an da question hang e ba da na chumai to nupi lon bai ro nga ta lo se kamai to no isana pa ma lo ira na hang ai na asigi wa hang je ai na hang am di ko na khale ko nga si thing na ngai ai hai to je babok mayam audience mayam na nong ma soi na nupi lon ba tok pi ro na wa law thing ai da role je kai tang sin je aduga clarification amana aikhoigi nungsibaine nungsimanbaine hariba film sida itau dayana nupi ani londri haidi hoi magi nungsijabudi lei dui ta so anate aina hauji haidai du sigi film sigi nate da haidi magi role khara da magi role khara da okay mayam na sum unaba view do adugi matang do ado si wari mayam sai sum khamde script writer depend from do male aduga adu si tau dayana de masak su phajabani dom chan chana do bedum khan bado na di chak thong ningai ne ba khoi manipur da artist hai tai hagol lei ba artist nate ai gi se ganon na chade ko artist singbu haidi aina discourage the way of na chade ko nang si amman malene nang gi dubu bet makta sa so nang amman atuk yam thina phattabra ne kaina khogi lambi da real life ta thengna kan hai bagi sang se
ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯅꯦꯝꯊꯔꯛꯄꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯌꯥꯟꯗꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯗꯅ ꯍꯥꯏꯖꯍꯧꯔꯤꯁꯦ ꯃꯥꯏ ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯇꯣꯛꯑꯣ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯅ ꯅꯨꯄꯤ ꯂꯣꯟꯕ ꯇꯣꯛꯄꯤꯔꯣꯅ ꯕꯥꯕꯣꯛꯅ ꯂꯥꯎꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅ ꯍꯥꯏꯖꯍꯧꯔꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯄꯛꯁꯨ ꯄꯛꯄ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯁꯦꯡꯕꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯒ ꯇꯧꯔꯝꯗꯧ ꯃꯥꯟꯕꯒꯤ ꯀꯩꯅꯣꯝꯈꯛ ꯃꯉꯣꯟꯗ ꯂꯩꯖꯩꯑꯕ ꯍꯣꯏ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯩꯅ ꯎꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯨ ꯑꯗꯨꯒꯤ ꯗꯌꯥꯟꯗ ꯅꯨꯄꯤ ꯂꯣꯟꯕꯗꯣ ꯗꯌꯥꯟꯗ ꯅꯨꯄꯤ ꯂꯣꯟꯕꯁꯤ ꯃꯥꯗꯣ ꯇꯧꯔꯝ ꯍꯦꯛꯇ ꯍꯥꯏꯅꯍꯧꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤꯗ ꯑꯩꯅ ꯁꯨꯝ ꯃꯥ ꯊꯦꯡꯅꯔꯤꯉꯩꯗ ꯍꯥꯏꯍꯧꯗ ꯌꯥꯗꯦ ꯁꯤ ꯃꯦꯃꯣꯔꯤꯅꯦꯕꯀꯣ ꯍꯌꯦꯡ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯒꯠꯅꯔꯛꯈꯤꯅꯤꯅꯀꯣ ꯁꯤꯁꯨ ꯍꯥꯏꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯣ ꯚꯥꯏꯔꯦꯜꯇꯗꯤ ꯆꯠꯄꯤꯗꯕ ꯑꯔꯣꯏꯕꯗ ꯚꯥꯏꯔꯦꯜꯇꯗꯤ ꯆꯠꯄꯤꯗꯕ ꯑꯗꯣ ꯑꯩ ꯏꯇꯥꯎ ꯗꯌꯥꯅꯟꯗꯗ ꯃꯥꯏꯛ ꯄꯥꯏꯕꯤꯔꯣ ꯏꯇꯥꯎ ꯗꯌꯥꯅꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯗꯨꯒ ꯏꯃꯥꯡꯃꯛꯇꯗ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅ ꯁꯛꯍꯟꯅꯤꯡꯕ ꯏꯁꯩ ꯀꯩ ꯂꯩ ꯃꯌꯥꯝꯅꯗꯤ ꯀꯃꯦꯟꯇ ꯃꯌꯥꯝ ꯈꯟꯕꯤꯔꯛꯏ ꯏꯁꯩꯁꯤ ꯌꯥꯝꯃꯟꯗꯅ ꯑꯩ ꯀꯔꯝꯕ ꯄꯤꯛ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ರೆ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯄꯥꯗ꯭ꯔꯦꯅ ꯋꯥꯔꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯃꯃꯝ ꯂꯧꯈꯠꯂꯒꯗꯤ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯏꯇꯥꯎ ꯗꯌꯥꯅꯟꯗꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯃꯌꯥꯝꯅꯁꯨ ꯄꯥꯝꯒꯗꯕꯗꯨ ꯀꯃꯦꯟ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯔꯒ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅ ꯁꯛꯄꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨꯁꯨ ꯎꯁꯨ ꯎꯖꯗꯦ ꯑꯗꯨꯕꯨ ꯀꯃꯦꯟꯇꯤ ꯊꯣꯝꯖꯤꯜꯂꯦ ꯄꯥꯕ ꯉꯝꯃꯔꯣꯏ ꯑꯃ ꯄꯥꯔ ꯑꯃ ꯄꯥꯗꯦ ꯂꯣꯏ ꯋꯥꯔꯧꯅꯔꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯛꯆꯩ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯑꯃꯇꯪ ꯈꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯕ ꯍꯦ ꯄꯤꯔꯥꯡ ꯂꯝ ꯍꯦꯜꯂꯤ ꯈꯨꯅꯪꯁꯦꯅ ꯇꯧꯕꯗꯨ ꯏꯁꯩꯗꯨ ꯑꯗꯨꯝ ꯁꯛꯑꯅꯤ ꯃꯔꯨꯞ ꯁꯨꯔꯖꯤꯠ ꯈꯦꯇ꯭ꯔꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯁꯛꯆꯈꯤꯕ ꯏꯁꯩꯅꯤ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗ ꯁꯛꯆꯈꯤꯕ ꯏꯁꯩ ꯇꯥꯔꯛꯀꯅꯨ ꯌꯥꯗꯕ ꯍꯦ ꯄꯤꯔꯥꯡ ꯂꯝ ꯍꯦꯟꯃꯜꯂꯤꯀꯣ ꯅꯍꯥꯛꯁꯦ खल्लूरनु यादव हे वाखल नंसु हकमल्ली नुंसिरुबगी वाजबा पामजरुबगी कपचबा खनख्रे मानदी आई हकपु ओइजबा nungsiba itana ikiba maye nungsina thamjaba satam khudangda hakiba magi mamingna oire ngasidi yeknaba mamal yaudraba punsigum khanbire nangna aibu simatang di hainingi nafamda tarakanu yadaba he pira lam hen malliko nahakse matik sima phamjaragi ꯌꯥꯝꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯈꯔ ꯇꯦꯟꯁꯟꯕꯤꯔꯣ ꯏꯁꯩ ꯑꯣꯏꯅ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯥꯏꯔꯛꯏꯌꯦ ꯑꯗꯣ ꯈꯜꯂꯛꯏ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯂꯛꯇꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯣ ꯌꯥꯝ ꯁꯥꯡꯗꯕꯗꯤ ꯏꯌꯥꯝꯕ ꯏꯁꯩ 3,000ꯁꯦ ꯉꯁꯤꯒꯤ ꯇꯦꯟꯈ꯭ꯔꯕ ꯁꯦꯁꯟꯁꯦ ꯂꯣꯏꯅꯃꯛ ꯁꯛꯄꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯔꯦꯟꯗꯝꯗ ꯈꯔ ꯇꯥꯛ ꯂꯧꯈꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁ꯭ꯇꯥꯏꯜ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ di baby Atiyada thokliba thawan michaklaktagi naitungan binangni momo naranangi minokta aigi mit se tanghalle tangang lakhajaini nongza bigum ning tv kontak pipi sumni lirum bungam jabi fajara bining tira bilang tai toir bini aina khanjari bangau jari ba se nangodani ne
ꯃꯊꯪꯁꯦ ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯃꯨꯈꯤ चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबो कना खंगहंदा लोचरकपा आईगी थमोइदा संख्रबा मचू करम नगी लैना सिंग सुरम लीवा चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूसिबो कामनक्रबी चनबी Unakiba numita lilakiba magi furit machu Tamna krabi chanabi maga aroiba unakiba numita lilakiba magi furit machu Thamoy sinthung Sanglamba maju, thamoy sinthung na sanglamba maju, garam na nangi laina singga suram liva. Chandramukhi kadaidagi laurubano, nangi laina singi maju sibu. ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯜ ꯔꯦꯁꯃꯥꯁꯨ ꯉꯁꯥꯏꯗꯩ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯗꯨꯋꯦꯠ ꯑꯝꯇꯪ ꯏꯌꯥꯝꯕꯒ ꯄ꯭ꯂꯥꯟ ꯑꯝꯇꯪ ꯇꯧꯒꯦ ꯗꯨꯋꯦꯠ ꯑꯝꯇꯪ ꯏꯆꯜꯁꯤꯒ ꯁꯛꯃꯤꯟꯅꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯑꯃꯈꯛꯇꯪ चल रेशमाना करम ओ थमा तो तू आई गे थमा ये नहीं बोले Magi
ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ Laina chamani pala yom libin phambal gum ning tibi Laina chamani pala yom libin phambal gum ning tibi Phajabo ngamjabi nuksibi mai thongdo ai tagi oirani wasak leina famda फजख्रे चलरेस मागा दुगा याम नवबोयगसु हाइदि याम चानाना हाइतारे मयामगी पुनिंग सुमहतना अखोइनसु ताजरिबा खोइनसु अदुकि मतिक पेनना थगल तौबिख्रे हनाना थागचरी इसै सिदि मयाम खनबिरे दुगा ngasi se main oina banner oina koina signature se su admin ojari bai ha kisu birthday tai haiduna mayam changdana birthday tobi bane hai tai sing sing ai de birthday se haraudre yani ngai mathang chahi da birthday se tawroi sida lei tawda hoi mayam gi dum yaujaningi ko isa gi na tawning da hai tai si sima mayam ai gi thamoi se makhang biu chahi haukalak pai se kasu nungai bane chahi ni phu gi tangka yausalai ne aduna mayam harau boi de hai tare aduna mayam mathang sidi koi comment section da wish bibi rei ba mayam apun ba moina koi thank you so much haina thamjage singme 360 mai kai tagi wish bibirakle ba punamak pu aduga isai sidi danau bagi isai sidi aina sai haijabaduni punamak thogal tawbagi tanja dudi phangoi haina mayam da thamjage aduga atenba mikup sida ai sthai amam tang oi sunga hanna ba hai tare ai tawde ananda lakjagi tawde ananda ai gi yamba ga ya itauna sthai mate ngambi ba mathangi kai hani ta antara haiba aduduna yambana mo mate ma tawbi ba dumai am tang connect tawbiyo tawde ananda na ngambi ba asi yai ka sugai de adu meta tawrage yai mayam taminas nangi chimbal dumakna kaina rashi hairakpa nangi mishna nina aibu warona yenglakpa nangi chimbal dumakna kaina rashi hairakpa nangi mishna anina aibu warona yenglakpa hayo amutang hayo hayo amutang hayo nangi karamba pindawa aige kare irano irano aige kare irano irano Shakto Kauravara nungsi haiki bado Ngamravara ngakpa wasakto Ahen bakana layraduna Ahen bakana layraduna Aibu mirai ye
khalidu nangi kare thamoino thamoino nangi kare thamoino thamoino nangi chimbal dumakna kainarasi hairakpa nangi bisna anina aibu warona yenglakpa. Thank you. Yam phazakre itaw de ananda phane amu chanari ne ngasi no mesidi soina khoina haibado khoi sembi mapuna bu tammu mayam gi thogal punna thogal tawminau phangjo hai ta gadi ngasi gi no mesi right time ore khoi punna mayam mangda thogal taw gi tangkak to masu phange ado mathang sidi yamba khoi gi kaina bagi sai song tang thambiyu haiduna koi ga sum nakna jaba koi temna khanbi rai nakong dani chiron toroi se mayam gi comment section se koi YouTube ta su koi mi chani ga nifu muk yengbiri mayam punamak taram nok chari comment khudimak paba koi udi uzai tawdo pathok pagi timing se iphang phang dabana mayam waro biroi comment section da laiba sing koi oja no boi thagap pirakpa isai khan pirakpa singmatrix sigi men ojari bai koi gi su adum birthday wish pibirakpa aduga asi thogal phangbiri mayam punamak koi YouTube ta su comment mayam na haidari aduga Facebook ki platform sing da su yambagi chingule chal ada Facebook page su comment mayam lai ri singmatrix sigi page su koi amuk tang da punna saphong min na bani na haitare ado yam nungai bam su oi hojiki kaina bagi sai to ai kaina re khanglaba nang se nungsiduna leire do. Okay, yamara bi sankar na isai ani ga wali hai to su tankhlake ji ado ai taude ananda phabi ragadi antara do in sambiro han bagi sthai se yamana la ka ai no dayanandana si phabi boy tar marakta chero samjalaga tu sabina tu su kai de nungsiduna laire asum kaina re khandaba nangse nungsiduna laire asum kauthok patam lage hotna ruba oi halle nungsibana areba taibang manglan ane dagi lapna chatkhuba nangbu kaina re khanglaba nangse nungsiduna laire asum Shargargi laikoda aina patalgi nurokta Nanna shargargi laikoda aina patalgi nurokta Nanna shargargi laikoda aina patalgi norokta nange nungshibadi amarni aigi nungshibana manglani kaina re khanglaba nangse nungsiduna laire asum Thagachari yamara bi sankarna haibiba ngasai isai ani do hoji se pung thing su thingele khoi se chak su chadri bane ado birthday se loi jingai chak se am chamaina ning ba hai tare duna isai ani se yamara bi sankar mic am ta pai bi do kari kari isai no do yam naw boina isai ni se mathang mathang ta dum mayam soina dum hai ba se ani se soina khanbi ra ngani khale haidi ai comment kai ka kaim khangje de ko si su dum adum promise to ge ai kai wasak na su yai ko cyclone ga yambagi heli nang na heli ba se ani se
ꯁꯤꯁꯦ ꯑꯃꯗ ꯍꯦꯛ ꯆꯪꯈꯤꯕꯗ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯃꯪꯗ ꯑꯗꯣ ꯁꯒꯣꯜ ꯇꯥꯟꯅꯗꯣꯏꯕ ꯑꯗꯣ ꯏꯌꯥꯝꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯃꯇꯝ ꯁꯥꯡꯉꯦ ꯄꯨꯡꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ 1.5 hour ꯃꯌꯥꯝ ꯃꯄꯨꯡ Okay, ꯐꯥꯖꯜꯂꯦ okay. ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯩ- ꯏꯁꯩ ꯑꯅꯤꯁꯦ ꯁꯛꯄꯤꯔꯒ ꯏꯁꯩ ꯁꯛꯑꯒ- ꯌꯥꯝ ꯐꯨꯜ ꯅꯠꯇꯕ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯄꯤꯔꯒ ꯏꯁꯩ- ꯑꯩꯈꯣꯏ ꯇꯔꯥꯃꯉꯥ ꯁꯥꯁꯦ ꯏꯅꯥꯎ ꯔꯕꯤꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯥꯏꯃꯤꯡꯁꯤꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯇꯥꯕꯤꯅꯤꯡꯕ ꯑꯇꯩꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯄꯨꯝꯅꯃꯛꯅ ꯏꯁꯩꯁꯦ ꯐꯨꯜ ꯐꯖꯅ ꯁꯥꯞꯇꯦꯗꯅ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯏꯁꯇꯥꯏ ꯇꯦꯟꯇꯛ ꯇꯦꯟꯇꯛ ꯏꯁꯇꯥꯏ ꯃꯇꯦꯛ ꯑꯃꯃꯝ ꯊꯧꯒꯜ ꯇꯧꯖꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥꯗꯣ ꯂꯣꯃꯤꯅꯁꯤꯅ ꯑꯗꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯁꯨꯝ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯒꯤ ꯇꯣꯡꯂꯥꯎꯕꯗꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯍꯦꯛ ꯁꯛꯍꯜꯂꯝꯗꯕꯗ ꯑꯣꯖꯥ ꯅꯥꯎꯕꯣꯏꯗꯣ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯏꯌꯥꯝꯕ ꯑꯔꯥꯝꯕꯝ ꯕꯤꯀꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯣꯡꯂꯥꯎꯕꯤꯗꯒꯤꯅꯤ ꯃꯥꯅ ꯁꯤ ꯏꯁꯩꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯃꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯇꯧꯖꯒꯦ ꯑꯩꯅ ꯏꯌꯥꯝꯕꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯏꯁꯩꯁꯤꯃ ꯏꯌꯥꯝꯕ ꯕꯤꯀꯦꯟꯗ ꯁ꯭ꯄꯦꯁꯤꯌꯥꯂꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯔꯥꯝꯕꯝ ꯕꯤꯀꯦꯟꯗ Malem sidananga changdam niga theng na ki khang hauda theng na bana oi han ki khal han ki leng da bani nang bu pun sige heli nang na heli ho pum na magtagi heli matik sima tamjarage inau mathagi isai Rabinasu waru biru matamju ꯏꯁꯩꯁꯦ ꯃꯊꯪꯒꯤ ꯑꯅꯗꯔ ꯁꯦꯁꯟ ꯁꯨꯄꯦꯟ ꯄꯦꯟꯗꯦ ꯗꯌꯥꯅꯟꯗꯁꯨ ꯄꯦꯜꯂꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯁꯨ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯒꯤ ꯏꯁꯩ ꯃꯌꯥꯝ ꯌꯥꯝꯒꯤꯁꯨ ꯃꯔꯝ ꯑꯣꯏ ꯁꯨꯄꯦꯟ ꯄꯦꯜꯂꯣꯏ ꯀꯅꯥꯝꯇ ꯃꯇꯦꯛ ꯑꯔꯣꯏꯕꯒꯤ ꯏꯁꯩꯁꯤꯗꯤ ꯁꯨꯄꯦꯟ ꯄꯦꯟꯗꯕ ꯁꯥꯒ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕꯗꯨꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩꯗꯨꯕꯨ ꯂꯣꯏ ꯁꯛꯅꯕ Shit shit na una shilingle Nong suju na sajin di chodle Mai kuku da bawa mai na ole Makhol thok na thamoy se kaire Chatla gira aibu thado tuna chatla gira aibu thado tuna Lainam chind bigum Laikang lagi atia Mayang kang lelay chin Kay daw ngayno nong Nang nanopad dak phong layre Nang nasaw bagi maram kang Aigi chamlaba thajaba mangle Aigi chingnaba wakhal chumle Lord lagira aibu lakna duna Lord lagira aibu lakna duna Pe lagira aibu ningsing duna Chatlagira aibu thadok tuna ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ
ꯌꯥꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯤ ꯈꯔ ꯁꯣꯏ ꯇꯆ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯗ ꯇꯆ ꯁꯨꯡꯇꯧ ꯇꯧꯗꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯦꯗꯃꯤꯟ ꯑꯣꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯥꯔꯦꯒꯃꯥꯄꯥ ꯈꯪꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯇꯧ ꯇꯝꯕꯒ ꯁꯛꯄꯗꯤ ꯈꯔ ꯁꯨꯝ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯍꯩꯖꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒꯤꯁꯨ ꯏꯁꯩ ꯑꯃꯇꯪ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯂꯤꯕ ꯑꯗꯨꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯁꯪꯒꯥꯏꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯔꯒ ꯋꯤꯁ ꯄꯤꯕꯤꯔꯔꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏ ꯏꯁꯩ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯁꯤꯡꯒꯔꯒꯤ ꯅꯠꯇꯦ ꯏꯌꯥꯝꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯏꯌꯥꯝꯕꯒꯤ ꯏꯁꯩꯅꯤ ꯁꯛꯆꯒꯗꯣꯏꯁꯦ Thank you. ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯌꯥꯝꯅ ꯊꯧꯒꯜꯕꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯆꯣꯞꯇꯅꯕ ꯑꯩ ꯏꯁꯩꯁꯦ ꯀꯩꯅꯣꯅꯤ ꯂꯦꯞꯂꯔꯣ ꯃꯥꯡꯗ ꯇꯧꯁꯤ ꯂꯦꯞꯂꯔꯣ ꯃꯥꯡꯗ ꯌꯦꯡꯂꯒꯦ ꯄꯦꯟꯅ ꯂꯦꯞꯂꯔꯣ ꯃꯥꯡꯗ ꯌꯦꯡꯂꯒꯦ ꯄꯦꯟꯅ ꯂꯦꯞꯂꯔꯣ ꯃꯥꯡꯗ ꯌꯦꯡꯂꯒꯦ ꯄꯦꯟꯅ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯁꯤꯗ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ ꯇꯠꯇꯅ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ ꯇꯠꯇꯅ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯅ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯖꯔꯦ ꯅꯨꯡꯁꯤꯕꯩ ꯂꯩꯅꯝꯅ ꯇꯥꯏꯕꯪꯁꯦ ꯁꯤꯟꯕ ꯊꯨꯡꯂꯦ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯅ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯖꯔꯦ ꯅꯨꯡꯁꯤꯕꯩ ꯂꯩꯅꯝꯅ ꯇꯥꯏꯕꯪꯁꯦ ꯁꯤꯟꯕ ꯊꯨꯡꯂꯦ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯇꯧꯕꯔꯥ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯇꯧꯕꯔꯥ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯁꯤꯗ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ ꯇꯠꯇꯅ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯥꯎꯕ ꯉꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯥꯎꯕ ꯉꯝꯗꯦ ꯏꯌꯥꯝꯕꯒꯤ ꯃꯇꯧ ꯇꯝꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯍꯩꯔꯨꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯩ ꯅꯨꯄꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯎꯠꯇꯤ ꯑꯃꯨꯛꯇꯪ ꯁ꯭ꯇꯦꯖ ꯑꯃꯗꯪ ꯊꯣꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯗꯤ ꯃꯥꯟꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯈꯨꯔꯨꯝꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯎꯠꯆꯔꯒꯦ ꯃꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯃꯍꯥꯛꯅ ꯆꯦꯟ ꯆꯣꯡꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯆꯍꯤ ꯍꯥꯞꯀꯠꯂꯛꯄꯅꯤ ꯑꯩꯗꯤ ꯄꯥꯝꯖꯗꯕꯅꯤ ꯕꯥꯔꯊꯗꯦ ꯇꯧꯕꯁꯦ ꯑꯗꯣ ꯃꯥꯅ ꯃꯅꯤꯡ ꯊꯣꯡꯗ ꯆꯦꯟ ꯆꯣꯡꯉꯒ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯐꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯕꯦꯛ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯍꯣꯏꯅꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯗꯥꯗꯨ ꯁꯦꯛꯄ ꯗꯥꯔꯥꯟ ꯕꯤꯂꯥꯜꯒꯅ ꯍꯦꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯁꯤꯒꯤ ꯁꯛ ꯅꯥꯏꯔꯕ ꯑꯗꯨꯝ ꯃꯤꯡ ꯄꯟꯖꯔꯦ ꯋꯥꯔꯧꯅꯔꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯗꯅꯕ ꯏꯌꯥꯝꯕꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯗꯥ ꯗꯤꯅꯦꯁꯀꯤ ꯗꯤꯅꯦꯁ ꯅꯪꯒꯤ ꯏꯁꯩꯗꯣ ꯁ꯭ꯇꯦꯖꯇ ꯁꯛꯀꯗꯧ ꯅꯠꯇꯦ ꯅꯌꯨꯝꯗ ꯁꯛꯀꯗꯧꯅꯦꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯅ ꯉꯁꯤ ꯇꯧꯔꯝꯃꯤꯕ ꯀꯥꯁꯇꯤꯡꯗꯣ ꯌꯨꯝꯒꯤ ꯏꯁꯩꯅꯤ ꯑꯗꯨ ꯏꯁꯩꯅꯤ ꯌꯨꯝꯒꯤ ꯏꯁꯩꯅꯤ ꯃꯥꯅ ꯁ꯭ꯇꯦꯖꯇ ꯁꯛꯆꯜꯂꯝꯃꯤ ꯂꯥꯁꯇ ꯍꯌꯦꯡꯗꯩꯗ ꯑꯅꯧꯕ ꯑꯣꯏꯅ ꯅꯦꯛꯂꯛꯇꯗꯅ ꯃꯥ ꯑꯣꯏꯅ ꯅꯦꯛꯈꯤꯅꯤꯀோ ꯅꯣ ꯑꯩ ꯇꯁꯦꯡꯅ ꯏꯌꯥꯝꯕꯒꯤ ꯃꯇꯧ ꯇꯝꯖꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯥꯏꯗꯜꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕꯅ ꯁꯛꯄ ꯌꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤꯗꯤ ꯀꯩꯗꯧꯒꯦꯗ ꯃꯇꯧ ꯇꯝꯈꯠꯂꯛꯏꯕꯁꯤꯡꯒ ꯆꯤꯡꯈꯠꯄꯤꯕꯅꯦꯕ
ꯆꯤꯡꯈꯠꯄꯤꯕꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯂꯥꯁꯇ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯅꯥꯎꯕꯣꯏꯒꯤ ꯃꯇꯧ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯃꯥꯏ ꯃꯇꯧꯁꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯃꯔꯣꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯒꯤ ꯁꯝ ꯏꯌꯔ ꯈꯔ ꯆꯍꯤ ꯈꯔ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯂꯝꯗꯨꯗ ꯈꯣꯡꯗꯥꯔꯝꯕ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯦꯜꯂ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯕꯥꯎ ꯃꯥ ꯑꯗꯨꯝ ꯍꯦꯜꯂ ꯆꯠꯈ꯭ꯔꯗꯧꯅꯦ ꯃꯥꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯟꯅ ꯃꯉꯣꯟꯗ ꯍꯦꯟꯂꯧꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯃꯥꯅ ꯍꯤꯡꯉꯤꯕ ꯆꯍꯤꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯇꯣꯛꯑꯒꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯦꯜꯂꯦꯅ ꯂꯧꯕꯗꯤ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯃꯥꯒ ꯑꯩꯒ ꯍꯤꯡꯃꯤꯟꯅꯔꯤꯉꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯍꯦꯜꯂꯒ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯏꯅꯥꯎꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯩꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯤꯡꯈꯠꯇ ꯌꯥꯗꯕꯗꯣ ꯑꯗꯨꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯜ ꯔꯦꯁꯃꯥꯗ ꯃꯥꯏꯛ ꯑꯝꯇꯪ ꯄꯤꯕꯤꯌꯣ ꯏꯆꯜꯒꯤꯁꯨ ꯃꯥꯒꯤꯁꯨ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯇꯁꯦꯡꯅꯃꯛꯇꯤ ꯏꯆꯜꯁꯤꯅ ꯕꯦꯛ ꯇꯧꯕꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯜ ꯔꯦꯁꯃꯥꯁꯨ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯊꯧꯔꯝꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯂꯥꯏꯚꯁꯤꯡꯗꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒ ꯏꯆꯜ ꯔꯦꯁꯃꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯏꯆꯜ ꯔꯦꯁꯃꯥ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯕꯨꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯚ ꯇꯧꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯁꯛꯄꯁꯦ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯁꯛꯄꯁꯦ ꯌꯥꯝ ꯅꯔꯚꯁ ꯆꯠꯂꯦ ꯉꯁꯤꯁꯦ ꯁꯛꯀꯦ ꯇꯧꯕ ꯍꯥꯏꯒꯦ ꯇꯧꯕ ꯁꯨꯔꯁꯤꯡꯁꯦ ꯍꯦꯛꯇ ꯊꯩꯔꯒꯗ ꯆꯠꯈꯤꯕ ꯅꯔꯚꯁ ꯆꯠꯄꯗꯨꯅ ꯍꯦꯟꯃꯟꯗꯅ ꯄꯥꯈꯠꯃꯟꯗꯅ ꯑꯣꯖꯥꯒꯤ ꯃꯥꯡꯗ ꯁꯛꯄꯁꯦ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯄꯥꯈꯠꯄꯒꯤ ꯑꯗꯨꯒꯤ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯑꯕꯅꯤꯅ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ ꯐꯖꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯉꯝꯃꯅꯤ ꯅ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩꯅ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯃꯥꯏꯛ ꯑꯝꯇꯪ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯕꯥꯔꯊꯗꯦ ꯉꯥꯛꯇꯒꯤ ꯅꯠꯇꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯥꯡꯃꯤꯟꯅꯕ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯇꯝ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯗ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯒ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨꯂꯆꯜꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔꯨꯗ꯭ꯔꯕ ꯃꯇꯝ ꯁꯥꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯐꯨꯡꯒꯠꯂꯒ ꯂꯩꯔꯨꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯄꯥꯔꯠ ꯑꯃ ꯉꯁꯤꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯩꯀꯣ ꯏꯇꯥꯎꯒꯤ ꯊꯃꯣꯏꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒ ꯑꯃꯗꯤ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯒ ꯄꯨꯟꯅ ꯄꯔꯐꯣꯝ ꯇꯧꯃꯤꯟꯅꯕꯒꯤ ꯏꯆꯜ ꯔꯦꯁꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯔꯐꯣꯝ ꯇꯧꯃꯤꯟꯅꯒ ꯁ꯭ꯇꯦꯖ ꯁꯤꯌꯔ ꯇꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯔꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯣꯖꯥꯒ ꯄꯨꯜꯂꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝꯁꯤꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯏꯌꯥꯝꯕꯁꯨ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯃꯇꯥꯡ ꯆꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯏꯌꯥꯝꯕꯒꯤ ꯂꯥꯏꯚ ꯊꯥꯕꯗ ꯑꯗꯨꯝ ꯊꯧꯒꯜ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯑꯔꯁ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯩ ꯃꯈꯥ ꯇꯥꯕꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯒꯦꯁꯠ ꯂꯦꯖꯦꯟꯗꯔꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯏꯁꯩ 3,000+ ꯔꯦꯀꯣꯔꯠ ꯂꯩꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯏꯁꯩ ꯁꯩꯁꯛꯄ ꯃꯌꯥꯝꯅ ꯍꯨꯏꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨꯂꯆꯜꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯌꯥꯎꯕ ꯂꯥꯛꯄꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯄꯨꯝꯅꯃꯛꯇꯤ ꯏꯌꯥꯝꯕ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯃꯤꯟꯅꯕ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯖꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯍꯟꯖꯅꯤꯡꯉꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯉꯁꯤꯒꯤ ꯑꯩ ꯏꯅꯥꯎꯒꯤ 360ꯒꯤ ꯃꯦꯟ ꯑꯦꯗꯃꯤꯟ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯃꯤꯌꯥꯝꯅ ꯀꯟꯅ ꯄꯥꯝꯅꯕꯤꯔꯛꯂꯤꯕ ꯑꯦꯛꯇꯔ ꯑꯗꯒꯤ ꯏꯅꯥꯎ ꯔꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯏꯆꯥ ꯔꯦꯁꯃꯥ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯌꯥꯝ ꯌꯥꯎꯔꯨꯗ꯭ꯔꯒꯁꯨ ꯑꯣꯟꯂꯤ ꯏꯆꯝ ꯆꯝꯅ ꯀꯤꯕꯣꯔꯗ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯄꯔꯐꯣꯝ ꯇꯧꯃꯤꯟꯅꯕ ꯁꯤ ꯌꯥꯝꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯈꯤꯕ ꯂꯩꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯁꯤꯅ ꯌꯥꯝ ꯇꯣꯞ ꯇꯦꯁ ꯃꯍꯥꯎ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯁꯤꯗꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯊꯕꯛꯁꯦ
ꯈꯤꯇꯪ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒ ꯑꯇꯩ ꯈꯔ ꯀꯣꯝꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯂꯤꯁꯤꯡ ꯑꯍꯨꯝꯁꯦ ꯄꯦꯟꯅꯗꯕꯗꯣ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯩ ꯇꯔꯥ ꯁꯛꯀꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯤꯈꯝꯅꯈꯤꯕꯅ ꯍꯥꯟꯗꯧꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯕ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯒꯠꯄꯤꯔꯒ ꯍꯣꯏ. ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤꯁꯨ ꯄꯨꯀꯩ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯏꯌꯥꯝꯕꯒꯤ ꯏꯁꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ. ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯌꯥꯝꯕꯒꯤ ꯏꯁꯩꯕꯨ ꯄꯥꯝꯖꯕ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯂꯥꯏꯞꯁꯦ ꯉꯁꯥꯏ ꯍꯧꯕꯗ ꯂꯣꯏꯐꯥꯎ ꯏꯌꯥꯝꯕꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯛꯄꯤꯔꯝꯗ꯭रे ꯍꯥꯏꯕ ꯋꯥꯔꯧꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯃꯣꯏꯗ ꯐꯥꯎꯈꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯃꯤꯄꯥꯏꯖꯕ ꯃꯌꯥꯝꯁꯤꯗ ꯌꯥꯝꯅ ꯊꯦꯝꯖꯤꯟ ꯋꯥꯍꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯣꯏ, ꯍꯣꯏ. ꯈꯤꯇꯪ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯖꯔꯤꯕ ꯁꯛꯆꯔꯤꯕ ꯏꯁꯩꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒ꯭ꯔꯨꯏ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯏꯆꯦ ꯏꯗꯣꯜ ꯏꯅꯦ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯁꯛꯍꯟꯅꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯥꯏꯐꯁꯤꯗ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯇꯥꯕꯗꯤ ꯐꯪꯍꯧꯗ꯭ꯔꯕ ꯈꯔ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯉꯁꯤꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯈꯛꯁꯤꯗ ꯑꯩꯒꯤ ꯁꯛꯆꯈꯤꯕ ꯏꯁꯩꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯡꯐꯝ ꯇꯥꯏꯃꯤꯡ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯈꯛꯁꯤꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯂꯣꯏꯅꯃꯛ ꯁꯛꯄꯗꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯤ ꯂꯩꯖꯗꯕꯅꯤꯅ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯏꯚꯀꯨꯝꯕ ꯑꯩ ꯏꯅꯥꯎꯒꯤ 360 ꯑꯃꯗꯤ ꯆꯤꯡꯒꯣ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯒꯤ ꯁꯨꯝꯕ ꯂꯥꯏꯚꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯉꯁꯤ ꯁꯛꯍꯧꯗꯕ ꯆꯤꯊꯅꯗꯕ ꯏꯁꯩ ꯂꯩꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏꯚꯇꯨꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯊꯧꯒꯜ ꯑꯃꯨꯛ ꯐꯪꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯛꯍꯧꯗꯕ ꯏꯁꯩꯒꯤꯗꯃꯛꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯀꯤꯕꯣꯔꯗꯇ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯊꯣꯛꯈꯤꯕꯗꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯦꯗꯃꯤꯟ ꯑꯩ ꯏꯁꯥꯃꯛꯇ ꯉꯁꯤꯒꯤ ꯕꯔꯊꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯚ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯇꯝꯁꯤꯡꯁꯤꯗꯗꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯅꯧꯕ ꯀꯟꯇꯦꯟꯁꯤꯡ ꯂꯥꯏꯚ ꯊꯥꯗꯣꯛꯑꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯚ ꯁꯦꯁꯟꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯂꯥꯏꯚ ꯁꯦꯁꯟꯁꯤꯡ ꯁꯤꯡꯖꯃꯩ 360ꯒꯤ ꯊꯣꯏꯗꯣꯛꯄ ꯃꯌꯥꯝ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯎꯗ꯭ꯔꯒꯁꯨ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯏꯌꯥꯝꯕ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯚꯁꯦ ꯑꯝꯇꯪ ꯐꯤꯛꯁ ꯇꯧꯕꯤꯔꯝꯃꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯚ ꯊꯥꯕꯤꯔꯛꯀꯅꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯍꯥꯟꯅꯗꯒꯤ ꯍꯌꯦꯡ ꯁꯟꯗꯦꯅꯦ ꯍꯌꯦꯡ ꯁꯇꯔꯗꯦ eveningꯁꯦ. ꯁꯟꯗꯦꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯣ ꯍꯌꯦꯡ ꯁꯟꯗꯦꯁꯦ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯈꯨꯕꯥ ꯑꯝꯇꯪ ꯈꯣꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯂꯥꯏꯚ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯤꯡꯒꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯄꯨꯡ 9ꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗꯒꯤ ꯁꯣꯏꯗꯅ ꯂꯥꯏꯚ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯊꯥꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯝ ꯑꯔꯤꯕ ꯏꯁꯩ ꯈꯔ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯅꯕ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯑꯔꯤꯕ ꯏꯁꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯏꯌꯥꯝꯕ ꯑꯃꯅ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯃꯩꯒꯤ ꯀꯔꯤ ꯐꯤꯕꯝ ꯈꯔ ꯈꯤꯇꯪꯗꯤ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝ ꯇꯟꯖꯥ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯅꯕꯗꯣ ꯋꯥꯔꯧꯅꯔꯣꯏꯁꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯍꯧꯒꯦ ꯃꯊꯪꯗ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄꯤꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯄꯣꯊꯥꯕ ꯇꯥꯏꯃꯤꯡꯗ ꯂꯥꯏꯚ ꯊꯥꯕꯤꯔꯛꯄ ꯄꯨꯡ 9 ꯍꯥꯏꯁꯦ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡꯅꯤ ꯃꯌꯥꯝꯒꯤꯗꯤ ꯊꯦꯡꯗꯁꯨ ꯊꯦꯡꯗꯕ ꯉꯟꯁꯨ ꯉꯟꯗꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯄꯦꯖꯇ ꯍꯦꯛ ꯂꯥꯏꯚ ꯊꯥꯔꯛꯄꯒ ꯑꯩꯈꯣই ꯁꯤꯡꯖꯃꯩ 360 ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯅꯤ ꯃꯌꯥꯝꯅꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤ ꯑꯦꯚ꯭ꯔꯤ ꯂꯥꯏꯚ ꯁꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯏꯌꯥꯝꯕꯒꯤ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯖꯤꯄꯦ ꯅꯝꯕꯔ ꯑꯗꯨꯃꯛ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯍꯤꯡꯖꯗꯨꯅ ꯇꯥꯡꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯅ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯊꯥꯔꯛꯀꯗꯧꯔꯤꯕ ꯂꯥꯏꯚ ꯁꯦꯁꯟꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡꯁꯤꯡ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯃꯇꯦꯡꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯄꯥꯝ ꯄꯥꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁ꯭ꯄꯥꯝ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯟꯖꯟ ꯏꯗꯕꯤꯗ ꯁ꯭ꯄꯥꯝ ꯇꯧꯕꯤꯗꯕꯤꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯏꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯕꯒꯤꯗꯃꯛꯇꯗꯤ ꯏꯆꯜ ꯔꯦꯁꯃꯥꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯍꯥꯛꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯣꯏꯗꯅ 100% ꯀꯃꯦꯟ ꯄꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯗ ꯃꯣꯏꯒꯤ ꯂꯥꯏꯚꯁꯤꯗꯤ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯀꯥꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯖꯩ ꯎꯖꯩ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯁꯥꯟꯅꯅꯤꯡꯉꯤꯕ ꯋꯥꯔꯤꯅ ꯍꯦꯟꯈꯤꯕꯅ ꯄꯥꯅꯤꯡꯕ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯁꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯛꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯉꯁꯤꯒꯤ ꯕꯥꯔꯊꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜ ꯑꯃꯨꯛ ꯍꯟꯅ ꯁꯥꯐꯣꯡꯖꯕ ꯅꯨꯃꯤꯠ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ 360ꯒ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯏꯇꯥꯎ ꯗꯌꯥꯅꯟꯗ ꯑꯩꯒꯤ ꯏꯇꯥꯎ ꯁꯟꯖꯤꯠ ꯍꯩ ꯃꯌꯥꯝꯅ ꯍꯩ ꯁꯟꯖꯤꯠ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯑꯦꯗꯤꯇꯔ
ꯃꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯦꯖꯦꯟꯗꯔꯤ ꯁꯤꯡꯒꯔ ꯏꯌꯥꯝꯕ ꯅꯥꯎꯕꯣꯏꯒ ꯂꯣꯏꯅꯅ ꯉꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯂꯥꯏꯚ ꯑꯗꯨꯃꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯁꯦꯌꯔ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯔꯒꯗꯤ ꯐꯣꯂꯣꯋꯔ 10 ꯑꯣꯏꯔꯁꯨ 10 ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯋꯤꯁ ꯄꯤꯕꯤꯔꯛꯂꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏꯕ ꯐꯥꯎꯕ ꯀꯃꯦꯟ ꯄꯤꯕꯤꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯂꯥꯏꯚ ꯁꯦꯁꯟ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯄꯥꯟꯊꯣꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯃꯤꯟꯅꯁꯤ